ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯃꯥꯏꯕꯒꯤ ꯁꯔꯨ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯥꯏꯕꯒꯤ ꯁꯔꯨ꯫ ꯆꯤꯡꯌꯥꯒꯤ ꯃꯤ ꯂꯟꯅ ꯇꯥꯕ ꯈꯨꯡꯒꯪ ꯑꯃꯗ ꯁꯨꯖ ꯅꯣꯝꯖꯕ ꯌꯥꯝꯅ ꯀꯟꯕ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯄꯅꯤ ꯒꯣꯁꯤꯟ꯫ ꯃꯍꯥꯛꯅ ꯈꯪꯂꯛꯄꯗ ꯃꯄꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ, ꯃꯕꯣꯛꯇꯤ ꯂꯩꯔꯝꯂꯤ꯫ ꯃꯕꯣꯛꯇꯨꯁꯨ ꯌꯥꯝꯅ ꯑꯍꯟ ꯑꯣꯏꯔꯦ, ꯁꯨꯕ ꯅꯣꯝꯕ ꯄꯥꯛꯅ ꯉꯝꯗ꯭ꯔꯦ꯫ ꯒꯣꯁꯤꯟꯒꯤ ꯃꯆꯤꯟ ꯃꯅꯥꯎ 3ꯅꯤ, ꯅꯨꯄꯥ 4 ꯅꯨꯄꯤ 2ꯅꯤ꯫ ꯒꯣꯁꯤꯟꯅ ꯈ꯭ꯋꯥꯏꯒꯤ ꯑꯍꯟꯅꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯗꯥꯡ ꯃꯃꯥꯅ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯒꯣꯁꯤꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯒ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯍꯦꯛ ꯍꯦꯛ ꯂꯤꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯕꯣꯛꯅ ꯍꯦꯂꯣꯏꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯁꯅꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯇꯠꯇꯅ ꯑꯗꯨꯃꯛ ꯂꯤꯕꯤ꯫ ꯃꯗꯨꯗ ꯒꯣꯁꯤꯟꯅ ꯃꯕꯣꯛꯇ ꯇꯁꯦꯡꯅ ꯍꯦꯂꯣꯏ ꯍꯥꯏꯕꯁꯤ ꯂꯩꯕ꯭ꯔꯥ, ꯑꯗꯨꯒ ꯃꯈꯣꯏꯗꯒꯤ ꯁꯅꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯁꯦ ꯑꯗꯨꯝ ꯅꯤꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯍꯪꯈꯤ꯫ ꯃꯗꯨꯗ ꯃꯕꯣꯛꯅ ꯐꯥꯒꯤ ꯑꯣꯏꯅ ꯂꯩ ꯃꯁꯛꯀꯥꯗꯤ ꯐꯖꯈ꯭ꯔꯄꯣꯠꯅꯤ, ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯇꯣꯝꯕꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯩ, ꯃꯥꯗꯤ ꯑꯩꯈꯣꯏꯅ ꯄꯤꯌꯨ ꯍꯥꯏꯔꯤꯃꯈꯩ ꯄꯤꯕꯖꯥꯠꯅꯤ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯤ꯫ ꯃꯕꯣꯛꯀꯤ ꯋꯥꯗꯨ ꯇꯥꯔꯒ ꯄꯤꯛꯂꯤꯕ ꯒꯣꯁꯤꯟꯒꯤ ꯋꯥꯈꯜꯗ ꯃꯑꯣꯟ ꯈꯟꯈꯤ꯫ ꯃꯍꯥꯛꯁꯨ ꯍꯦꯂꯣꯏ ꯀꯧꯊꯣꯛꯇꯨꯅ ꯊꯣꯛꯎ ꯍꯥꯏꯔꯤꯈꯩ ꯊꯣꯛꯄ ꯁꯅꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯗꯣ ꯅꯤꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯈꯟꯖꯈꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁ꯭ꯀꯨꯜꯗ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯂꯣꯏꯔꯗꯨꯅ ꯉꯁꯤꯗꯤ ꯆꯤꯜꯗ꯭ꯔꯦꯟ ꯗꯦꯅꯤ, ꯑꯉꯥꯡꯁꯥ ꯅꯈꯣꯏꯗ ꯋꯥꯔꯤ ꯑꯃ ꯂꯤꯒꯦꯀꯣ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯑꯃ ꯑꯣꯖꯥ ꯑꯗꯨꯅ ꯂꯤꯈꯤ꯫ ꯃꯗꯨꯗꯤ ꯑꯣꯖꯥ ꯑꯗꯨꯅ ꯉꯍꯥꯟꯋꯥꯏ ꯆꯤꯡꯗ ꯑꯣꯖꯥ ꯑꯣꯏꯔꯤꯉꯩ ꯍꯦꯂꯣꯏ ꯑꯣꯛꯅꯕ ꯑꯃ ꯊꯦꯡꯅꯔꯛꯈꯤꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯗꯨꯗ ꯑꯣꯖꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: ꯑꯉꯥꯡꯁꯥ, ꯉꯍꯥꯟꯋꯥꯏꯗ ꯑꯩꯅ ꯆꯤꯡꯗ ꯑꯣꯖꯥ ꯑꯣꯏꯔꯤꯉꯩ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃꯅ ꯍꯦꯂꯣꯏ ꯁꯥꯟꯅꯕꯗꯒꯤ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯈꯤꯕ ꯑꯃ ꯊꯦꯡꯅꯔꯛꯏ꯫ ꯑꯗ ꯑꯩꯅ ꯑꯣꯖꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯑꯣꯖꯥ ꯑꯗꯨꯅ ꯍꯥꯏꯕꯨ ꯍꯦꯂꯣꯏꯁꯤ ꯂꯩꯋꯥ ꯇꯧꯔꯒ ꯀꯧꯊꯣꯛꯏ ꯍꯥꯏꯅꯦ꯫ ꯑꯣꯖꯥ ꯑꯗꯨꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯤꯕ ꯒꯣꯁꯤꯟꯅ, ꯑꯣꯖꯥ, ꯑꯗꯨꯗꯤ ꯑꯣꯖꯥꯁꯨ ꯍꯦꯂꯣꯏ ꯀꯧꯊꯣꯛꯂꯒ ꯑꯆꯧꯕ ꯁꯦꯟ ꯄꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯌꯥꯗꯕ꯭ꯔꯣ ꯑꯣꯖꯥ? ꯒꯣꯁꯤꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯣꯖꯥ ꯑꯗꯨꯅ ꯅꯣꯛꯂꯒ, ꯒꯣꯁꯤꯟ, ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤ ꯋꯥꯗꯅꯗꯤ ꯅꯨꯡꯉꯥꯏꯕ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯑꯩꯈꯣꯏꯅꯗꯤ ꯈꯜꯂꯤ ꯃꯟꯇ꯭ꯔꯤ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯖꯔꯤꯅꯤꯗ ꯍꯥꯏꯗꯅ, ꯃꯈꯣꯏꯁꯨ ꯚꯣꯠꯀꯤ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯋꯥꯈ꯭ꯔꯕ ꯖꯥꯠꯅꯤꯗ, ꯇꯨꯝꯕꯒ ꯁꯪꯕ ꯅꯠꯇꯦꯅꯦ꯫ ꯁꯦ ꯑꯩ ꯍꯥꯏꯒꯦ, ꯑꯩꯅ ꯆꯤꯡꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕꯗꯨꯗ ꯍꯪꯉꯤ, ꯑꯩꯁꯨ ꯍꯦꯂꯣꯏꯗꯨ ꯀꯧꯊꯣꯛꯂꯒ ꯏꯅꯥꯛ ꯈꯨꯟꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯅ꯫ ꯑꯗꯨꯗ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯦꯂꯣꯏ ꯀꯧꯊꯣꯛꯄꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯈꯔ ꯍꯥꯏꯔꯛꯏꯅꯦ꯫ ꯃꯗꯨꯒꯤ ꯄꯣꯠꯂꯝꯁꯤꯡꯗꯨ ꯇꯥꯔꯨꯕꯗꯒꯤꯅꯤ ꯑꯩ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯍꯪꯈꯤꯗ꯭ꯔꯦꯗꯅ꯫ ꯑꯣꯖꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯒꯣꯁꯤꯟꯅ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯉꯛꯏ: ꯑꯣꯖꯥ, ꯀꯔꯤ ꯄꯣꯠꯆꯪ ꯆꯪꯒꯦ ꯑꯣꯖꯥ? ꯒꯣꯁꯤꯟ ꯏꯕꯣ, ꯅꯣꯏ ꯇꯥꯔꯗꯤ ꯑꯍꯤꯡ ꯇꯨꯝꯃꯒ ꯉꯝꯂꯣꯏꯍꯦ ꯀꯤꯗꯅ꯫ ꯑꯣꯖꯥꯒꯤ ꯂꯥꯡꯇꯛꯅꯍꯟꯕ ꯃꯇꯧ ꯑꯗꯨꯗ ꯁꯥꯇ꯭ꯔ ꯃꯌꯥꯝꯅ ꯀꯔꯤꯅꯣ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯂꯤ꯫ ꯃꯗꯨꯗ ꯑꯣꯖꯥ ꯑꯗꯨꯅ ꯍꯥꯏꯒꯦꯁꯦ, ꯁꯦ ꯍꯩꯕꯤꯒꯤ ꯇꯤꯡꯈꯪ 3, ꯑꯗꯨꯒ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤꯒꯤ ꯃꯎꯟ, ꯑꯗꯨꯒ ꯀꯨꯔꯥꯎ ꯑꯉꯧꯕꯒꯤ ꯎꯇꯣꯡ ꯑꯃ꯫ ꯑꯣꯖꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯒꯣꯁꯤꯟꯅ, ꯑꯣꯖꯥ, ꯀꯨꯔꯥꯎ ꯑꯉꯧꯕꯒꯤ ꯎꯇꯣꯡ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ ꯑꯣꯖꯥ? ꯒꯣꯁꯤꯟ, ꯀꯨꯔꯥꯎ ꯑꯉꯧꯕ ꯄꯥꯝꯕꯤꯗꯨ ꯌꯥꯟꯊꯠꯂꯒ ꯃꯀꯛ ꯑꯃ ꯂꯧꯔꯒ ꯃꯗꯨ ꯃꯅꯨꯡꯗꯨ ꯍꯣꯠꯇꯣꯛꯂꯒ ꯃꯅꯤꯡ ꯃꯃꯥꯡ ꯍꯣꯗ꯭ꯔꯣꯡ ꯍꯣꯅ ꯊꯝꯂꯦꯗꯅ, ꯑꯗꯨꯒ ꯀꯪꯍꯜꯂꯕ ꯑꯗꯨꯕꯨꯅꯤ ꯀꯨꯔꯥꯎ ꯑꯉꯧꯕꯒꯤ ꯎꯇꯣꯡ ꯍꯥꯏꯔꯤꯕꯁꯦ꯫ ꯑꯣ, ꯑꯗꯨ ꯃꯈꯥꯗꯤ ꯑꯣꯖꯥ? ꯃꯈꯥ ꯍꯥꯏꯕꯨ ꯍꯨꯠꯇꯣꯛꯂꯕ ꯀꯨꯔꯥꯎ ꯑꯉꯧꯕꯒꯤ ꯎꯇꯣꯡ ꯃꯆꯥ ꯑꯗꯨꯗ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤꯒꯤ ꯃꯎꯟ ꯑꯗꯨ ꯇꯤꯡꯗꯨꯅ ꯄꯨꯡ ꯃꯆꯥ ꯑꯃ ꯁꯦꯝꯒꯅꯤ꯫ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯀꯅꯥꯁꯨ ꯎꯍꯟꯗꯕ ꯃꯐꯝꯗ ꯍꯩꯕꯤ ꯇꯤꯡꯈꯪ 3 ꯑꯗꯨꯅꯦ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤꯒꯤ ꯃꯎꯟꯅ ꯇꯤꯡꯗꯨꯅ ꯁꯦꯝꯕ ꯀꯨꯔꯥꯎ ꯑꯉꯧꯕꯒꯤ ꯄꯨꯡ ꯑꯗꯨꯅꯦ, ꯃꯗꯨꯗꯣ ꯀꯅꯥꯁꯨ ꯎꯍꯟꯗꯅ ꯊꯝꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯆꯪꯁꯤꯡ ꯑꯁꯤꯗꯤ ꯑꯔꯥꯏꯕ ꯉꯥꯛꯇ꯫ ꯄꯣꯠꯆꯪ ꯑꯃ ꯋꯥꯠꯂꯤ, ꯃꯁꯤꯅꯤ
ꯈ꯭ꯋꯥꯏ ꯁꯥꯊꯤꯔꯤꯕꯁꯤ ꯑꯣꯖꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯃꯌꯥꯝ ꯑꯗꯨꯅ ꯀꯔꯤꯅꯣ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯂꯤ ꯑꯗꯨꯗ ꯑꯣꯖꯥ ꯑꯗꯨꯅ ꯑꯇꯩ ꯅꯠꯇꯦꯗ ꯅꯈꯣꯏ ꯁꯣꯔꯦꯟ ꯍꯥꯏꯕꯗꯨ ꯇꯥꯔꯦꯗꯅ ꯑꯗꯨꯒꯤ ꯁꯣꯔꯦꯟꯗꯣ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡꯗ ꯅꯇꯣꯝꯇ ꯆꯠꯂꯒ ꯁꯣꯔꯦꯟꯗꯨꯒꯤ ꯈꯨꯅꯥꯎꯕꯤ ꯑꯗꯨ ꯂꯧꯔꯨꯒꯗꯕꯅꯤ ꯃꯗꯨꯒꯤ ꯈꯨꯅꯥꯎꯕꯤꯗꯨ ꯆꯪꯗꯕ ꯌꯥꯗꯕ ꯄꯣꯠꯆꯪꯅꯤ ꯁꯣꯔꯦꯟꯒꯤ ꯈꯨꯅꯥꯎꯕꯤ ꯑꯍꯤꯡꯗ ꯂꯧꯔꯨꯒꯗꯕꯅꯤ ꯇꯥꯕꯗ ꯁꯥꯇ꯭ꯔꯤꯁꯤꯡꯗꯤ ꯌꯥꯝꯅ ꯀꯤꯅꯈꯤ ꯑꯗꯨꯒ ꯁꯥꯇ꯭ꯔꯁꯤꯡꯁꯨ ꯌꯥꯝꯅ ꯀꯤꯅꯈꯤ ꯑꯗꯨꯕꯨ ꯒꯣꯁꯤꯟꯗꯤ ꯊꯣꯏꯗꯣꯛꯅ ꯀꯤꯈꯤꯗꯦ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯇꯥꯅꯤꯡꯈꯤ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯈꯥꯗꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯤ ꯇꯤꯡꯈꯪ ꯑꯃꯗꯤ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤꯒꯤ ꯄꯨꯡ ꯑꯃꯗꯤ ꯁꯣꯔꯦꯟꯒꯤ ꯈꯨꯅꯥꯎꯕꯤ ꯑꯗꯨ ꯀꯔꯤꯗ ꯁꯤꯖꯤꯟꯅꯒꯗꯕꯅꯣ ꯍꯥꯏꯕ ꯑꯗꯣ ꯍꯪꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ ꯑꯣꯖꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯣ ꯒꯣꯁꯟꯒꯤ ꯊꯋꯥꯏ ꯀꯌꯥ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯊꯃꯣꯏꯗ ꯆꯔꯥꯡꯅꯕꯗꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯒꯣꯁꯤꯟꯁꯨ ꯐꯅ ꯆꯥꯎꯔꯤ ꯑꯗꯨꯒ ꯒꯣꯁꯤꯟꯒꯤ ꯃꯕꯨꯛꯁꯨ ꯅꯣꯡꯒꯥꯈ꯭ꯔꯦ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯒꯣꯁꯤꯟ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯇ ꯂꯥꯏꯔꯕ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯂꯥꯏꯔꯕꯅ ꯈꯝ ꯊꯦꯡꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯒꯣꯁꯤꯟꯁꯨ ꯃꯍꯩ ꯇꯝꯕ ꯇꯣꯛꯂꯦ ꯑꯗꯨꯒ ꯑꯇꯩꯁꯨ ꯂꯣꯏꯅ ꯇꯣꯛꯂꯦ ꯅꯨꯃꯤꯗꯥꯡ ꯑꯃ ꯒꯣꯁꯤꯟꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯒꯣꯁꯤꯟꯅ ꯃꯃꯥꯗ ꯌꯦꯡꯂꯒ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯅꯨꯡꯉꯥꯏꯔꯛꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯒꯣꯁꯤꯟꯅ ꯍꯪꯂꯤꯕꯗꯨ ꯒꯣꯁꯤꯟꯒꯤ ꯃꯃꯥ ꯇꯤꯂꯣꯇꯥꯃꯥꯅ ꯊꯣꯏꯅ ꯈꯟꯖꯤꯟꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯦ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯑꯗꯨꯝ ꯇꯧꯔꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯒꯣꯁꯤꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦ ꯕꯕꯥꯅ ꯂꯪꯐꯩ ꯆꯠꯂꯒ ꯊꯕꯛꯇꯤ ꯄꯪꯁꯨꯗ ꯁꯨꯏ ꯑꯗꯨꯒ ꯁꯦꯟꯗꯤ ꯁꯨꯡꯄꯨ ꯄꯨꯔꯛꯇꯦ ꯒꯣꯁꯤꯟꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯇꯤꯂꯣꯇꯥꯃꯥꯗꯣ ꯒꯣꯁꯤꯟꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯃꯥꯏꯗꯣ ꯂꯩꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯊꯕꯛꯁꯨ ꯇꯧꯅ ꯅꯪꯅ ꯀꯔꯤ ꯁꯨꯗꯣꯔꯤꯕ ꯍꯥ ꯅꯪꯅ ꯁꯨꯒꯦꯗꯅ ꯁꯨꯔꯕꯗ ꯆꯍꯤ 18 19 ꯃꯉꯥꯏ ꯃꯌꯥꯝꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯇꯣꯛꯀꯅꯤꯗ ꯏꯕꯨꯡꯉꯣ ꯃꯃꯥꯒꯤ ꯋꯥꯗꯨ ꯂꯣꯏꯔꯝꯂꯣꯏ ꯐꯥꯠꯇ꯭ꯔꯤꯉꯩꯗ ꯒꯣꯁꯤꯟꯅ ꯏꯃꯥ ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯁꯟ ꯃꯌꯥꯝꯁꯦ ꯁꯦꯟꯕꯒꯤ ꯊꯕꯛ ꯑꯩ ꯇꯧꯒꯦ ꯅꯍꯥꯟꯁꯨ ꯏꯄꯨ ꯂꯂꯤꯇꯣꯟ ꯍꯥꯏꯔꯝꯃꯤ ꯍꯩꯃꯥ ꯑꯗꯨꯒꯤꯗꯤ ꯍꯥꯟꯅꯒꯤ ꯁꯟꯁꯦꯟ ꯅꯍꯥ ꯂꯩꯔꯤꯕꯗꯨꯗꯤ ꯂꯩꯇ꯭ꯔꯕꯅꯤ ꯏꯃꯥ ꯍꯥꯟꯅꯒꯤ ꯁꯟꯁꯦꯟ ꯅꯍꯥꯗꯨꯅ ꯁꯟ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯖꯤꯟꯅꯔꯒ ꯁꯟ ꯍꯨꯔꯥꯜꯂꯒ ꯌꯣꯟꯊꯣꯛꯂꯝꯕꯗꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯐꯨꯔꯒ ꯇꯥꯟꯊꯣꯛꯈ꯭ꯔꯕꯅꯤ इहे अदुदी इमादी खंगहौद्रेदना अदो इमा आई सन सेनपि थबकतो तौरगेको ngaiko ai hayengdo pabung lalito dane chatlaga amukta hangukige hoi ima ado aina sen khara thulabadi inau singse laik tamhan sikoima chara ni suna chari basi phawwa chaba phanglaroidra haidana wari bai koina laik tamhan gadori bani ne ai sen thodu stima hoi maduna kona gi wani tapna khanara siko chalo nanaw singdo kaururo ꯆꯥꯛꯁꯤ ꯆꯥꯅꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯏꯃꯥ ꯑꯉꯥꯡꯒꯩ ꯆꯥꯛ ꯇꯥꯛꯑꯦꯍꯦ ꯂꯥꯛꯑꯣꯏ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯆꯥꯛꯇꯤ ꯍꯩꯃꯥ ꯁꯤꯗ ꯂꯩꯔꯤꯕꯁꯤ ꯆꯥꯔꯣꯗꯅ ꯀꯩꯗꯧꯔꯒꯦ ꯑꯇꯣꯝꯕ ꯑꯁ ꯁꯤꯗꯤ ꯌꯥꯝꯗꯦꯗ ꯑꯣꯏ ꯍꯣꯏ ꯌꯥꯝꯅ ꯊꯣꯡꯕ ꯀꯥꯟꯗꯅꯦ ꯌꯥꯝꯅ ꯆꯥꯔꯣ ꯑꯇꯣꯝꯕ ꯇꯥꯆꯧ ꯁꯤꯗꯒꯤꯗꯤ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯔꯅꯤꯗ ꯇꯥꯃꯣꯆꯧ ꯃꯟꯇ꯭ꯔꯅ ꯆꯦꯡ ꯄꯨꯊꯣꯛꯀꯗꯧꯔꯤꯕ꯭ꯔꯣ एरा नतेदा तोंबी नंग सुबा ओंथोकपा असमना मखोई वा नोक्तुना चाक चामिनखी मसिगी मतुंग मतम खरा हौख्रे गोसिनसु खुल अदुगी सन्याम अमा सिनदुना मरुदगी फंगलकपा सेन सिंगदुना मखोई मचिन मनाव मबुक थन्ना चाबदी फंगजखी नुमितु नोंग यामना कन्ना ताबा नुमितनी गुसिनगी मपा पाइखोंबदु थबुक मफमदगी मसा नुंगाइति हाइदुना लाक्तुना लैबा नुमित निनी हुमनी सुरबनी मतमदु नुमिदांगी पुंग 11 हेलबनी गोसिनगी मनावसिंग अमदी मचंदी लोइना तुमख्रे अदुबु गोसिनदी तुमद्री महाक मवोन खल्ली अखोई पाबुंगसी मीना हिंगलरोय मिननियागी कांगना सिख्रे हाइसिबु सुमद्रन सेन लैदना हॉस्पिटल दा पुरगा लायेंगनी हाइबसु लैति पाबुंगसी सिरदु जाला आसुमना गुसनदो मथा यामना सारी मतम अदुदा ममाग मपागसु तुमद्री
ꯃꯈꯣꯏꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯥ, ꯑꯉꯥꯡꯁꯤꯡꯗꯤ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ? ꯍꯣꯏ ꯃꯈꯣꯏ ꯕꯕꯥ, ꯂꯣꯏꯅ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩꯅ ꯊꯕꯛ ꯆꯠꯂꯤꯕꯅꯦꯅ ꯁꯦꯟꯁꯨ ꯃꯤꯅ ꯍꯦꯛꯇ ꯍꯥꯠꯈꯤ꯫ ꯁꯦꯟꯗꯨ ꯊꯧꯔꯨꯔꯕꯁꯨ ꯃꯆꯤꯠ 10 ꯈꯔ ꯄꯤ, 20 ꯈꯔ ꯄꯤ, ꯐꯨꯖꯨ ꯃꯥꯖꯣꯗ ꯍꯦꯛꯇ ꯂꯣꯏꯁꯤꯟꯈꯤ꯫ ꯏꯆꯥꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯋꯥꯃꯤꯟꯅꯔꯦꯀꯣ ꯃꯃꯥ꯫ ꯌꯥꯔꯤꯁꯦ ꯀꯗꯥꯏꯗꯒꯤ ꯋꯥꯈꯜꯅꯣ? ꯇꯨꯝꯅꯅꯕ ꯇꯧꯕꯤꯔꯣ꯫ ꯃꯇꯝꯁꯦ ꯐꯅ ꯌꯥꯝꯅ ꯊꯦꯡꯂꯦ꯫ ꯑꯩꯈꯣꯏꯕꯨ ꯁꯨꯝ ꯋꯥꯗꯨꯅ ꯂꯩꯕ ꯌꯥꯕ꯭ꯔꯣ? ꯅꯆꯥꯁꯤꯡ ꯆꯥꯎꯔꯛꯂꯒ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯛꯈꯤꯗꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯍꯥꯏꯕ? ꯀꯔꯤꯒꯤ ꯀꯞꯄꯤꯔꯤꯕꯅꯣ? ꯇꯨꯝꯅꯅꯕ ꯇꯧꯔꯁꯦ꯫ ꯃꯃꯥ, ꯑꯩ ꯉꯁꯤꯗꯤ ꯍꯛꯆꯥꯡꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯀꯣꯛꯁꯦ ꯌꯥꯝꯅ ꯉꯥꯎꯏꯅꯦ꯫ ꯃꯤꯠ ꯅꯥꯁꯦ ꯏꯃꯝ ꯃꯝꯁꯤꯜꯂꯦ꯫ ꯉꯁꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤꯅꯦ ꯃꯃꯥ꯫ ꯀꯩꯅꯣ ꯃꯈꯣꯏ ꯕꯕꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯨ? ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯀꯥꯟꯕꯒ ꯗꯥꯛꯇꯔꯗ ꯂꯥꯌꯦꯡꯕ ꯆꯠꯂꯗꯕꯅꯤ꯫ ꯃꯈꯣꯏ ꯕꯕꯥ, ꯇꯥꯕ꯭ꯔꯣ ꯃꯈꯣꯏ ꯕꯕꯥ? ꯇꯥꯕ꯭ꯔꯣ? ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯃꯈꯣꯏ ꯕꯕꯥ, ꯍꯥꯏ ꯒꯨꯁꯤꯟ, ꯗꯅꯦ, ꯍꯦꯝꯕ, ꯅꯈꯣꯏ ꯄꯥꯕꯨꯡꯁꯤ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦꯅꯦꯍꯦ꯫ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ ꯏꯃꯥ? ꯄꯥꯕꯨꯡ, ꯑꯆꯧꯕ, ꯅꯪꯒ ꯗꯅꯦꯒ ꯆꯠꯂꯨ꯫ ꯅꯈꯣꯏꯒꯤ ꯃꯥꯝꯃ ꯈꯣꯃꯩꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯆꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯁꯤꯟ ꯑꯃꯗꯤ ꯃꯥꯒꯤ ꯍꯦꯛ ꯊꯪꯅꯕ ꯃꯅꯥꯎꯅꯨꯄꯥ ꯗꯦꯅꯤ, ꯃꯈꯣꯏ ꯑꯅꯤ ꯂꯥꯔꯇꯦꯟ ꯑꯃ ꯄꯥꯏꯗꯨꯅ ꯁꯦꯒꯥꯏꯔꯕ ꯁꯥꯇꯤꯟ ꯑꯃ ꯀꯨꯞꯇꯨꯅ ꯅꯣꯡꯃꯔꯛ ꯑꯗꯨꯗ ꯀꯞꯅ ꯆꯦꯜꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯃꯥꯝꯃ ꯈꯣꯃꯩꯒꯤ ꯌꯨꯝ ꯌꯧꯔꯗꯨꯅ ꯄꯥꯈꯠꯅ ꯀꯧꯈꯤ꯫ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯁꯨꯃꯥꯡꯗ ꯑꯉꯥꯡ ꯑꯅꯤꯅ ꯍꯟꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯈꯣꯃꯩꯗꯣ ꯍꯧꯒꯠꯂꯛꯂꯤ꯫ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣꯅꯦ ꯃꯄꯥꯟꯗ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯕꯣ? ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯇꯤꯂꯣꯇꯥꯃꯥꯒꯤ ꯃꯆꯥꯁꯤꯡꯒꯤ ꯃꯈꯣꯜ ꯃꯥꯟꯗ꯭ꯔꯅꯦ? ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯉꯥꯏꯈꯣ, ꯑꯩ ꯑꯃꯨꯛꯇ ꯊꯣꯛꯎꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯈꯣꯃꯩꯗꯣ ꯃꯄꯥꯟꯗ ꯊꯣꯛꯂꯤ꯫ ꯃꯗꯨꯗ ꯒꯣꯁꯤꯟꯅ ꯃꯥꯒꯤ ꯃꯄꯥꯅ ꯑꯣꯏꯍꯧꯔꯤꯕ ꯐꯤꯕꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯄꯥꯎ ꯇꯝꯂꯤ꯫ ꯃꯁꯤꯗꯒꯤ ꯈꯣꯃꯩꯗꯣ ꯄꯥꯈꯠꯂꯗꯨꯅ ꯍꯣꯕꯦ ꯂꯣꯏꯁꯤꯜꯂꯒ ꯒꯣꯁꯤꯟ ꯍꯣꯏꯒ ꯄꯨꯟꯅ ꯂꯥꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯒꯣꯁꯤꯟꯒꯤ ꯌꯨꯝ ꯌꯧꯗꯨꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯣ ꯌꯦꯡꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯂꯤ ꯒꯣꯁꯤꯟꯒꯤ ꯃꯄꯥꯕꯨꯡ ꯁꯪꯁꯥꯔ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤ ꯒꯣꯁꯤꯟꯒꯤ ꯃꯥꯝꯃ ꯈꯣꯃꯩꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯈꯔ ꯇꯧꯗꯨꯅ ꯒꯣꯁꯤꯟꯒꯤ ꯃꯄꯥꯕꯨꯡꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯆꯍꯤ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯒꯣꯁꯤꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯊꯣꯏꯗꯣꯛꯅ ꯑꯍꯣꯡꯕ ꯂꯩꯈꯤꯗꯦ꯫ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯈꯤꯗꯦ꯫ ꯆꯥꯅꯕꯗꯤ ꯍꯦꯟꯖꯤꯜꯂꯛ, ꯁꯨꯕꯤꯅꯕꯅ ꯌꯥꯎꯗ ꯍꯥꯟꯅꯗꯒꯤ ꯋꯥꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯤ꯫ ꯅꯨꯃꯤꯠꯇꯨ ꯈꯨꯜꯒꯤ ꯁꯟꯖꯥꯕꯨꯡ ꯑꯗꯨꯗ ꯍꯧꯕ ꯑꯆꯧꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯈꯣꯏ ꯅꯨꯄꯥ 4-5 ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯗꯨꯗ ꯒꯣꯁꯤꯟꯁꯨ ꯁꯟ ꯃꯌꯥꯝ ꯑꯗꯣ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯊꯝꯂꯝꯂꯒ ꯑꯍꯟꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ꯫ ꯃꯗꯨꯗ ꯑꯍꯟ ꯑꯃꯅ, ꯉꯔꯥꯡꯒꯤ ꯍꯦꯂꯣꯏ ꯋꯣꯛꯅꯩ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ? ꯑꯩꯗꯤ ꯃꯗꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯊꯛꯄꯤ ꯆꯥꯕꯤꯁꯤ ꯃꯥꯟꯗꯅ ꯊꯧꯁꯥꯔꯨꯗ꯭ꯔꯕꯅꯤꯅꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯥꯗꯤ ꯍꯦꯂꯣꯏ ꯋꯣꯛꯅꯕꯨ ꯑꯣꯏꯔꯝꯂꯦꯗꯅ꯫ ꯈꯪꯗ꯭ꯔꯦ, ꯂꯥꯏꯁꯦ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ, ꯂꯥꯏꯗꯤ ꯂꯩꯕ ꯖꯥꯠꯅꯤꯗ꯫ ꯉꯥꯏꯈꯣꯅꯦꯍꯦ, ꯍꯦꯂꯣꯏ ꯍꯥꯏꯕꯁꯤꯕꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅꯩꯅꯦ꯫ ꯃꯁꯤ ꯃꯥꯏꯕꯅꯒꯗꯤ ꯁꯥꯟꯅꯄꯣꯠꯇꯧꯅ ꯃꯤꯅꯥꯏꯗꯧꯅ ꯁꯤꯖꯤꯟꯅꯩ ꯍꯥꯏꯅꯦ꯫ ꯃꯗꯨꯅ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ? ꯂꯩꯋꯥꯅ ꯉꯝꯗꯕ ꯂꯩꯕ ꯄꯣꯠ ꯅꯠꯇꯦꯗ꯫ ꯂꯩꯋꯥꯅ ꯇꯧꯔꯒ ꯊꯦꯝꯂꯦ ꯍꯥꯏꯔꯒ ꯁꯤꯖꯤꯟꯅꯕꯒꯤ ꯋꯥꯅꯤ꯫ ꯁꯤꯖꯤꯟꯅꯕꯗꯨ ꯍꯩꯔꯕꯗꯤ ꯏꯅꯥ ꯌꯥꯝꯅ ꯈꯨꯜꯂꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯝ ꯑꯃꯨꯛꯇꯪ ꯀꯧꯊꯣꯛꯂꯦ ꯍꯥꯏꯔꯒ ꯑꯃꯨꯛꯇꯪ ꯌꯦꯡꯁꯦ ꯍꯥꯏꯕ꯭ꯔꯣ? ꯉꯥꯎꯔꯒ ꯉꯥꯎ꯫ ꯑꯗꯨꯗꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯒ ꯇꯥꯟꯅꯕꯤꯔꯣ, ꯃꯥ ꯌꯥꯝ ꯍꯩꯕꯅꯤ꯫ ꯃꯗꯨꯏ ꯑꯍꯟꯗꯨ ꯉꯥꯎꯕ꯭ꯔꯥ ꯉꯥꯎꯗ ꯐꯩꯕ꯭ꯔꯥ ꯐꯩꯗ, ꯃꯅꯥꯅꯒ ꯄꯪꯁꯜꯂꯦ, ꯀꯩꯅꯣꯝꯅ ꯏꯇꯧ ꯇꯧꯕꯅꯤꯀꯣ꯫ ꯑꯗꯨꯕꯨꯗꯤ ꯍꯦꯂꯣꯏ ꯂꯣꯏꯕ ꯃꯤꯅꯤꯗꯅ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯟꯁꯤꯡꯗꯣ ꯋꯥ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯗꯨꯗ ꯒꯨꯁꯤꯟꯗꯤ ꯁꯥꯟꯅꯔꯤꯕꯗꯨ ꯇꯥꯕꯗ ꯃꯇꯝ ꯀꯨꯏꯅ ꯃꯨꯊꯠꯂꯨꯔꯕ ꯃꯩꯔꯤ ꯑꯃ ꯅꯧꯍꯧꯅꯅ ꯆꯨꯈꯠꯂꯛꯄꯒꯨꯝ ꯐꯥꯎꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗꯨ ꯒꯣꯁꯤꯟ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯋꯥꯈꯜ ꯃꯑꯣꯟ ꯈꯟꯈꯤ꯫
ꯑꯩꯕꯨ ꯍꯦꯂꯣꯏ ꯍꯥꯏꯔꯤꯕꯁꯤ ꯑꯃꯨꯛꯇꯪ ꯀꯧꯊꯣꯛꯂꯒ ꯌꯦꯡꯁꯤꯔꯅꯦ ꯑꯗꯨꯒ ꯃꯤꯅ ꯌꯥꯝꯅ ꯁꯥꯊꯤ ꯍꯥꯏꯅꯔꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯥꯊꯤꯕꯖꯥꯠꯅꯣ ꯑꯩ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯒ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯒꯣꯁꯤꯟꯗꯣ ꯇꯨꯝꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ ꯒꯣꯁꯤꯟꯗꯣ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯗꯨꯅ ꯏꯔꯨꯖ ꯃꯥꯏꯊꯖꯔꯤ ꯃꯥꯒꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥ ꯇꯤꯂꯣꯇꯥꯃꯥꯅ ꯏꯉꯛ ꯉꯛꯏ ꯏꯕꯨꯡꯉꯣ ꯑꯆꯧꯕ ꯀꯔꯤꯅꯣ ꯅꯪꯕꯨ ꯉꯁꯤꯗꯤ ꯌꯥꯍꯧ ꯑꯣꯟꯊꯣꯛꯅ ꯉꯟꯈ꯭ꯔꯦꯗ ꯍꯣꯏ ꯏꯃꯥ ꯑꯩꯁꯤ ꯉꯁꯤ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯇꯧꯕ ꯑꯗꯨꯅꯤꯗ ꯅꯅꯥꯎꯉꯩꯗꯤ ꯍꯧꯒꯠꯈ꯭ꯔꯕꯣ ꯏꯃꯥ ꯍꯧꯒꯠꯇ꯭ꯔꯤꯗ ꯑꯗꯨ ꯅꯪꯅ ꯊꯕꯛ ꯆꯠꯊꯣꯛꯀꯅꯤ ꯍꯥꯏꯁꯤꯕꯨ ꯂꯩꯀꯥꯏꯁꯤꯡꯁꯤꯒꯤ ꯁꯟꯖꯥꯝꯁꯤꯗꯤ ꯀꯝꯗꯧꯕ ꯑꯗꯨꯗꯣ ꯏꯃꯥ ꯅꯅꯥꯎ ꯑꯅꯤꯅ ꯈꯔ ꯁꯦꯟꯅꯍꯜꯂꯝꯃꯨ ꯑꯩ ꯀꯨꯏꯔꯛꯑꯣꯏ ꯁꯠ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯅꯦꯃꯤ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕꯁꯤꯕꯣ ꯑꯗꯣ ꯏꯃꯥ ꯍꯧꯖꯤꯛꯀꯤꯗꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯏꯃꯥ ꯐꯔꯦꯁꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯅꯅꯥꯎꯁꯤꯡꯗꯣ ꯍꯧꯒꯠꯂꯒ ꯁꯟ ꯁꯦꯟꯍꯟꯕ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ ꯏꯃꯥ ꯍꯩꯃꯥ ꯆꯠꯈ꯭ꯔꯦꯅꯦ ꯃꯁꯦ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯑꯁꯨꯝꯅ ꯒꯨꯁꯤꯟꯒꯤ ꯃꯃꯥꯗꯣ ꯃꯆꯥꯅ ꯆꯠꯈꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯒꯣꯁꯤꯟꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯒꯤ ꯃꯌꯨꯝ ꯌꯧꯔꯤ ꯃꯁꯤꯗꯒꯤ ꯒꯣꯁꯤꯟꯅ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯕꯨ ꯀꯧꯔꯤ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯏꯄꯨ ꯅꯤꯃꯥꯏꯆꯥꯟꯕꯨ ꯂꯩꯕꯤꯗ꯭ꯔꯕ꯭ꯔꯣ ꯏꯄꯨ ꯑꯁꯨꯝꯅ ꯒꯣꯁꯤꯟꯅ ꯍꯟꯅ ꯀꯧꯕ ꯑꯗꯨꯗ ꯕꯤꯗ꯭ꯌꯥꯔꯥꯅꯤꯗꯣ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯂꯣꯏꯔꯗꯨꯅ ꯇꯥꯏ ꯄꯨꯟꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯄꯨꯗꯤ ꯂꯩꯇꯤꯌꯦ ꯉꯔꯥꯡꯗꯤ ꯍꯜꯂꯛꯇ꯭ꯔꯤ ꯒꯣꯁꯤꯟ ꯕꯤꯗ꯭ꯌꯥꯔꯥꯅꯤꯒꯤ ꯅꯤꯡꯊꯤꯖꯔꯕ ꯃꯁꯛ ꯎꯔꯨꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯤ ꯕꯤꯗ꯭ꯌꯥꯔꯥꯅꯤꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯒ ꯂꯩ ꯕꯤꯗ꯭ꯌꯥꯔꯥꯅꯤꯗꯨ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯛꯇꯦꯟꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯥꯅ ꯄꯨꯜꯂꯤꯕ ꯇꯥꯏ ꯑꯗꯣ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯒꯣꯁꯤꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩꯃꯥ ꯇꯥꯗ꯭ꯔꯣ ꯀꯔꯤ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯍꯣ ꯑꯩꯈꯣꯏ ꯏꯄꯨꯗꯣ ꯂꯩꯇꯦ ꯍꯥꯏꯕ ꯉꯔꯥꯡꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯈꯤꯕꯗꯨ ꯂꯦꯞꯅ ꯃꯪꯂꯤꯉꯩꯗ ꯇꯥꯕꯤꯍꯧꯗ꯭ꯔꯕ꯭ꯔꯣ ꯇꯥꯕꯨꯗꯤ ꯇꯥꯏꯗ ꯇꯥꯍꯧꯔꯒ ꯀꯩꯗꯧꯔꯤꯕ ꯆꯠꯂꯣ ꯌꯥꯗ꯭ꯔꯣ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯆꯠꯇꯣꯏꯁꯤꯕꯣ ꯍꯩꯃꯥ ꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝꯃꯅꯤꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯕꯤꯗ꯭ꯌꯥꯔꯥꯅꯤꯗꯣ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯒꯣꯁꯤꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯅꯪ ꯆꯠꯐꯝ ꯈꯪꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯁꯦ ꯑꯩ ꯇꯥꯛꯀꯦꯁꯦ ꯇꯨ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯁꯤꯗ ꯁꯨꯝ ꯆꯠꯂꯣ ꯑꯗꯨꯒ ꯈꯣꯡꯕꯥꯟ ꯇꯥꯔꯅꯤ ꯑꯗꯨꯒꯤ ꯈꯣꯡꯕꯥꯟꯗꯨꯗꯅꯦ ꯆꯣꯡꯊꯔꯒ ꯇꯨꯃꯤꯟꯅꯅꯦ ꯂꯩꯔꯨꯆꯣꯀꯣ ꯆꯠꯂꯣ ꯇꯨꯃꯤꯟꯅ ꯂꯩꯗꯣꯏꯁꯤꯅ ꯀꯔꯤꯒꯤ ꯈꯣꯡꯕꯥꯟ ꯂꯩꯇꯤꯡꯈꯥꯛ ꯃꯥꯟꯅꯅꯕ ꯈꯪꯉꯕ꯭ꯔꯥ ꯆꯠꯂꯣꯀꯣ ꯑꯩ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯅꯤ ꯊꯦꯡꯉꯦꯕ ꯆꯣ ꯑꯁꯨꯝꯅ ꯕꯤꯗ꯭ꯌꯥꯔꯥꯅꯤꯗꯣ ꯅꯣꯛꯇꯨꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯒꯣꯁꯤꯟꯗꯨ ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯃꯪꯗꯨꯅ ꯁꯨꯃꯥꯡꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯁꯦ ꯑꯍꯟꯁꯨ ꯐꯅ ꯌꯥꯝꯅ ꯑꯣꯏꯔꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯅꯥꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯃꯤꯅ ꯑꯃ ꯉꯥꯡ ꯃꯥꯅ ꯑꯃ ꯈꯨꯝ ꯇꯧꯏ ꯇꯥꯔꯣꯗꯅꯁꯨ ꯇꯥꯗꯤ ꯇꯥꯔꯅꯨꯗꯅ ꯍꯥꯏꯔꯕꯁꯨ ꯍꯦꯛꯇꯃꯛ ताई यामना फरक ताबा अहनी असुमना अमाइबे निमाइचानना होबे थोंगालोमदगी चंगलकपा अदुदा गुसिनना इपुदी असिदा लाएने हायदुना इपु हायदुना कौई मरदा निमाइचाना हाउने आई नोइबु स्कूल चलदुइरा नतेदा इपु आई इपुबु उनबा लाक्चरिबने करी इशु उनबा लाकबनेबा उनौ अदु मादी स्कूल चटनबबु लोइसलमखिनिने हा नत्ती इपु अइना हाइबदी अइसे इपु उनबा लाक्चबने हाइबने अइना कौरबसु इबुंगोना अदुम कौथो माइ थोक्सरकनिदा इहे मसिगी नि माइ चान्सिदि मई मांगिदना ओ फरे नंग इकाइरबनिना अइ कौगेको हाय इशु थोइबी सिदा नंग उनगनी आइदना हांकोक मानबा मा लाइने थोरो अस अइबु हांकोक मानबा काइना मसिदिबा हो इपु अमाइबा अइने इपु उनबा लाकपने हाइबा करिनो खंगी इहे अदुमाइना ngai हायु यारो नंगो हा नंगनदी इशु उनबा लाकपने हाइरे लाओ सोमदा लाओ को अइ फक अमता लौथो उगिगे आसुमना हारमलगा अमाइबा निमाइ चांदो इमुंगदा संखी तांजा अदुदा बिद्यारानी सु स्कूल चलनबा थोरकले अदुगा गुसिनदा येंगलगा नोक्सिलई
ꯑꯩꯈꯣꯏ ꯏꯄꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯍꯪꯀꯣꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯕꯤꯗ꯭ꯌꯥꯔꯥꯅꯤꯗꯣ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯁꯨ ꯐꯛ ꯑꯃ ꯄꯥꯏꯔꯒ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯒꯨꯁꯤꯟꯗ ꯁꯣꯝꯗ ꯂꯥꯛꯑꯣ ꯍꯥꯏꯔꯝꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯂꯩꯕ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯅ ꯍꯦꯛ ꯍꯦꯛ ꯄꯣꯊꯥꯕ ꯋꯥꯄꯟꯅꯐꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯦ ꯒꯣꯁꯤꯟꯁꯨ ꯃꯇꯨꯡ ꯏꯟꯅꯔꯤ ꯑꯁꯣꯝꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟ ꯐꯛ ꯑꯗꯨꯗ ꯐꯝꯊꯈ꯭ꯔꯦ ꯒꯣꯁꯤꯟꯗꯤ ꯂꯦꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯤ ꯃꯗꯨꯗ ꯅꯤꯃꯥꯏꯆꯥꯟꯅ ꯏꯍꯦ ꯑꯩꯗꯤ ꯅꯪꯅ ꯐꯝꯅꯅꯕ ꯐꯤꯗꯥ ꯄꯨꯔꯛꯄ ꯀꯥꯎꯔꯦꯗꯅ ꯄꯨꯊꯣꯔꯛꯇ꯭ꯔꯦ ꯍꯥꯏꯕ ꯇꯣꯁꯦ ꯑꯁꯨꯝꯗꯧꯔꯣ ꯅꯪꯒꯤ ꯁꯦꯟꯗꯜꯗꯨ ꯂꯧꯊꯣꯛꯂꯦ ꯍꯥꯏꯔꯒ ꯑꯗꯨꯗ ꯍꯦꯛꯇ ꯐꯝꯂꯣ ꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯅ ꯌꯥꯔꯤ ꯐꯝꯃꯣ ꯍꯣꯏ ꯏꯄꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩꯁꯨ ꯑꯗꯣ ꯅꯪꯅ ꯑꯩꯒꯤ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯤꯅ ꯏꯄꯨ ꯑꯩ ꯏꯄꯨꯒ ꯋꯥ ꯑꯃꯠꯇ ꯊꯥꯅꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯑꯦꯔꯥ ꯏꯕꯨꯡꯉꯣ ꯋꯥ ꯌꯥꯟꯕꯒꯤꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯕꯁꯨ ꯌꯥꯕꯗꯨꯕꯨ ꯇꯧꯔꯦꯗꯣ ꯑꯃꯨꯛ ꯅꯠꯇꯦ ꯋꯥ ꯌꯥꯟꯕꯒꯤꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯕꯁꯨ ꯌꯥꯏ ꯍꯥꯏꯕ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯑꯦꯔꯥ ꯏꯕꯨꯡꯉꯣ ꯅꯥꯇꯩ ꯆꯥꯗꯕ ꯑꯩꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯂꯥꯏ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯑꯣꯏ ꯅꯤꯡꯉꯨꯔꯦ ꯅꯪꯅ ꯂꯥꯏ ꯌꯦꯡꯉꯕꯗꯤ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯗꯈꯤꯅꯥ ꯑꯗꯨꯗ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯃꯩꯈꯨ ꯈꯨꯒꯦ ꯍꯥꯏꯗꯅ ꯈꯜꯂꯨꯔꯤꯕꯁꯤꯗꯤ ꯂꯣꯏꯅꯃꯛ ꯀꯥꯏꯔꯦꯗꯅ ꯅꯥꯇꯩ ꯆꯥꯗꯦꯗꯀꯣ ꯏꯕꯣ ꯍꯣ ꯏꯄꯨ ꯑꯩ ꯋꯥ ꯌꯥꯟꯕ ꯂꯥꯛꯄ ꯅꯠꯇꯦ ꯍꯥꯏꯕ ꯂꯥꯏ ꯌꯦꯡꯕ ꯂꯥꯛꯄꯅꯦꯕ ꯁꯤ ꯂꯥꯏ ꯌꯦꯡꯕ ꯂꯥꯛꯄ ꯑꯣꯍꯣ ꯑꯩꯗꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯥꯔꯨꯔꯦꯗꯅ ꯍꯥꯏꯌꯨ ꯀꯩꯗꯧꯕ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦꯗ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤꯕꯣ ꯂꯩꯔꯦ ꯏꯄꯨ ꯑꯩꯁꯤ ꯈꯨꯟꯒꯤ ꯁꯟ ꯁꯦꯟꯕ ꯃꯤꯅꯦꯕꯀꯣ ꯑꯗ ꯑꯩꯗꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥ ꯆꯠꯄꯅꯤꯅ ꯂꯥꯏ ꯇꯤꯟ ꯋꯣꯛꯅꯕ ꯈꯣꯠꯄ ꯇꯝꯕ ꯉꯝꯗꯦꯗꯅꯀꯣ ꯑꯗꯨꯅ ꯏꯄꯨꯗꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯈꯪꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯆꯔꯤꯕꯅꯤ ꯆꯠꯂꯣꯗ ꯏꯕꯨꯡꯉꯣ ꯑꯣꯟꯊꯣꯛꯄ ꯃꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ ꯊꯕꯛꯂꯣ ꯂꯥꯏ ꯇꯤꯟ ꯊꯦꯡꯅꯅꯤ ꯃꯟꯇ꯭ꯔ ꯂꯧꯒꯦ ꯀꯥꯏꯗꯅ ꯆꯠꯂꯨ ꯏꯕꯨꯡꯉꯣ ꯂꯩꯇꯨꯝꯕ ꯃꯈꯨꯜ ꯂꯩꯔꯒ ꯈꯨꯕꯥꯛꯇ ꯅꯣꯏꯕꯗꯅꯦ ꯅꯀꯣꯛꯇꯣ ꯎꯐꯨꯜ ꯇꯥꯔꯅꯤ ꯆꯠꯂꯣ ꯃꯁꯤ ꯑꯍꯟꯁꯤꯗꯤ ꯃꯤꯅ ꯃꯀꯣꯛ ꯆꯥꯛꯏ ꯍꯥꯏꯅꯕꯗꯨ ꯆꯨꯝꯃꯤꯗꯅ ꯆꯠꯂꯧꯔꯒꯦ ꯉꯥꯏꯈꯣꯅꯦ ꯀꯩꯅꯣ ꯅꯪ ꯐꯨ ꯍꯧꯒꯠꯂꯤꯕꯗꯤ ꯏꯄꯨꯕꯨ ꯍꯧꯖꯤꯛꯇ ꯑꯩ ꯆꯠꯂꯣ ꯍꯥꯏꯕꯗꯥꯏꯅꯦ ꯉꯥꯏꯈꯣ ꯑꯩꯉꯣꯟꯗ ꯋꯥ ꯇꯥꯟꯅꯕ ꯂꯥꯛꯄꯒꯤ ꯂꯨꯄꯥ 10 ꯄꯤꯔꯝꯈꯣ ꯅꯠꯇ꯭ꯔꯕꯗꯤꯕ ꯅꯪ ꯅꯌꯨꯝ ꯌꯧꯕ ꯉꯝꯂꯣꯏꯀꯣ ꯑꯣꯟꯊꯣꯛꯄꯒꯤ ꯑꯍꯟꯅꯤꯗ ꯁꯦ ꯏꯄꯨꯁꯦ ꯂꯨꯄꯥ 10ꯁꯦ ꯂꯧꯕꯤꯍꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯒꯨꯁꯤꯟꯗꯣ ꯈꯜꯂꯝꯕ ꯑꯁꯥ ꯄꯨꯝꯅꯃꯛ ꯀꯥꯏꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯒꯨꯁꯤꯟꯗꯨ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯊꯥꯕꯜꯒꯤ ꯃꯉꯥꯟꯕꯨ ꯌꯦꯡꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯤ ꯑꯩ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯏꯄꯨ ꯅꯤꯃꯥꯏꯆꯥꯟꯗꯒꯤ ꯂꯩꯋꯥ ꯂꯧꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯀꯃꯥꯏ ꯂꯧꯁꯤ ꯍꯥꯏꯕ ꯀꯣꯛꯀ ꯊꯣꯛꯇ꯭ꯔꯦꯗ ꯃꯁꯨ ꯅꯨꯄꯤꯅ ꯃꯔꯣꯜ ꯑꯃ ꯐꯖꯕꯅꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯈꯜꯂꯤꯕꯁꯤ ꯃꯥꯏ ꯄꯥꯛꯇꯅ ꯍꯦꯂꯣꯏꯗꯨ ꯊꯣꯛꯂꯕ ꯃꯗꯨꯗ ꯃꯥꯅ ꯀꯔꯤ ꯄꯥꯝꯃꯤ ꯍꯪꯉꯛꯑꯕ ꯑꯩꯅ ꯊꯣꯛꯑꯣ ꯍꯥꯏꯔꯤꯈꯩ ꯊꯣꯛꯄ ꯈꯨꯗꯣꯞ ꯑꯃ ꯄꯤꯌꯨ ꯍꯥꯏꯔꯕ ꯑꯗꯒꯤ ꯃꯥꯅ ꯁꯠ ꯄꯤꯁꯜꯂꯛꯑꯕ ꯑꯗꯒꯤ ꯑꯩꯅ ꯌꯨꯝ ꯌꯥꯝ ꯐꯖꯕ ꯑꯃ ꯊꯣꯛꯑꯣꯅ ꯍꯥꯏꯕꯗ ꯆ꯭ꯋꯦꯡ ꯂꯥꯎꯅꯒ ꯊꯣꯛꯂꯛꯑꯕ ꯑꯗꯒꯤ ꯀꯥꯔ ꯑꯃ ꯊꯣꯛꯑꯣ ꯀꯥꯏꯅ ꯍꯥꯏꯕꯗ ꯆꯥꯡ ꯂꯥꯎꯅꯒ ꯊꯣꯛꯂꯛꯑꯕ ꯃꯗꯨꯒꯤ ꯀꯥꯔꯗꯨꯗ ꯑꯩꯅ ꯊꯧꯔꯒ ꯈꯨꯟꯒꯤ ꯍꯣꯇꯦꯜꯗ ꯆꯪꯉꯒ ꯑꯍꯥꯎꯕ ꯆꯥꯊꯔꯕ ꯃꯌꯥꯝꯒꯤ ꯆꯥꯕꯒꯤ ꯁꯦꯟꯒꯥꯁꯦ ꯑꯩꯅ ꯆꯥꯠ ꯄꯤꯁꯜꯂꯕ ꯃꯌꯥꯝꯅ ꯀꯔꯣꯔꯄꯇꯤ ꯒꯣꯁꯦꯟ ꯍꯥꯏꯗꯅ ꯈꯨꯜꯁꯤ ꯁꯦꯠ ꯀꯥꯏꯔꯕ ꯑꯗꯨꯗ ꯑꯩꯅ ꯁꯦꯟꯅꯥꯝꯁꯤ ꯆꯥꯠ ꯃꯌꯥꯝꯗ ꯆꯥꯏꯁꯤꯜꯂꯕ ꯏꯕꯨꯡꯉꯣ ꯑꯆꯧꯕ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ ꯅꯠꯇꯦꯅꯦ ꯀꯩꯅꯣ ꯅꯪꯅ ꯃꯄꯥꯟꯁꯤꯗ ꯅꯣꯛꯃꯤ ꯇꯧꯔꯒ ꯅꯈꯨꯠꯅ ꯖꯒꯣꯏ ꯁꯥꯔꯤꯕꯗꯨꯕꯣ ꯑꯗꯨꯒ ꯁꯠ ꯍꯥꯏꯔꯤꯕꯗꯨꯅ ꯀꯔꯤ ꯍꯥꯏꯔꯤꯕ ꯏꯃꯥ ꯀꯩꯅꯣꯅꯦ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯂꯧꯒ ꯂꯩꯔꯕꯗꯤ ꯑꯩꯁꯨ ꯐꯧꯒꯗꯣ ꯂꯧꯄꯥꯛꯇ ꯁꯠ ꯍꯨꯟꯒꯅꯤ ꯍꯥꯏꯕꯅꯤꯗ ꯏꯃꯥ ꯑꯗꯨꯒꯤ ꯁꯨꯝ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯕꯅꯤꯗ ꯏꯃꯥ ꯈꯪꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯤꯕ ꯑꯩꯈꯣꯏꯅꯕꯨ ꯂꯧꯒꯗꯣ ꯂꯩꯔꯛꯈꯤꯗ꯭ꯔꯥ ꯈꯪꯗꯦ ꯏꯃꯥ ꯂꯩꯔꯛꯈꯤꯅꯤ ꯀꯩꯅꯣ ꯑꯩꯅ ꯍꯟꯗꯛ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛꯁꯦ ꯃꯁꯤꯅ ꯍꯦꯛ ꯃꯥꯏ ꯄꯥꯛꯑꯕ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯀꯣꯟꯅꯨꯡꯒꯨꯝꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯤꯅꯦ ꯏꯃꯥ ꯐꯔꯦ
ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣꯀꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩ ꯏꯄꯨ ꯅꯤꯃꯥꯏ ꯆꯥꯟꯗ ꯒꯟꯖꯥ ꯅꯞ ꯅꯞ ꯂꯥꯎꯕꯗꯨ ꯈꯔ ꯀꯠꯁꯤꯜꯂꯒ ꯊꯦꯝꯗꯕ ꯌꯥꯗ꯭ꯔꯦ ꯃꯉꯣꯟꯗꯒꯤ ꯍꯦꯂꯣꯏ ꯀꯧꯅꯅꯕ ꯃꯟꯇ꯭ꯔ ꯂꯧꯗꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯀꯥꯟꯗꯦ ꯆꯥꯛ ꯀꯠꯊꯣꯛꯎꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯒꯣꯁꯤꯟꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ ꯒꯣꯁꯤꯟꯗꯨ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯑꯌꯨꯛ ꯉꯟꯇꯥ ꯅꯤꯃꯥꯏ ꯆꯥꯟꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯤꯃꯥꯏ ꯆꯥꯟꯗꯣ ꯁꯪꯒꯣꯜꯗ ꯁꯟ ꯁꯖꯤꯛ ꯍꯥꯞꯇꯨꯅ ꯂꯩꯔꯤ ꯃꯗꯨ ꯒꯣꯁꯤꯟꯗꯤ ꯎꯗꯕꯅꯤꯅ ꯏꯄꯨ ꯏꯄꯨ ꯍꯥꯏꯗꯨꯅ ꯀꯧꯔꯤ ꯑꯃꯥꯏꯕ ꯅꯤꯃꯥꯏ ꯆꯥꯟꯗꯤ ꯃꯅꯥ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯀꯔꯤꯁꯨ ꯇꯥꯗꯦ ꯃꯗꯨꯗ ꯕꯤꯗ꯭ꯌꯥꯔꯥꯅꯤꯗꯣ ꯑꯃꯨꯛ ꯊꯣꯔꯛꯂꯤ ꯍꯥꯡꯀꯣꯛ ꯅꯪ ꯑꯣꯏꯔꯦ ꯑꯦꯔꯥ ꯑꯩ ꯃꯤꯡ ꯍꯥꯡꯀꯣꯛ ꯀꯧꯗꯦꯀꯣ ꯃꯤ ꯎꯁꯤꯠꯇꯕ ꯇꯧꯅꯒꯨꯝꯁꯤ ꯃꯤ ꯍꯥꯏꯁꯦ ꯊꯤ ꯍꯥꯏꯔꯗꯤ ꯁꯥꯎꯏ ꯐꯖꯩ ꯍꯥꯏꯔꯗꯤ ꯅꯣꯛꯏ ꯍꯥꯏꯗꯨ ꯆꯨꯝꯃꯤꯗꯅ ꯇꯨ ꯏꯄꯨꯗꯤ ꯑꯁꯤꯗ ꯂꯩꯔꯤꯁꯦ ꯅꯃꯤꯠ ꯅꯅꯥꯗꯣ ꯈꯔ ꯈꯔ ꯑꯣꯠꯄ ꯇꯝꯃꯨ ꯅꯅꯥꯛꯇ ꯂꯩꯔꯤꯕ ꯏꯄꯨꯁꯤꯕꯨ ꯀꯣꯏꯀꯧ ꯀꯧꯏꯅꯦ ꯍꯥꯡꯀꯣꯛꯁꯤꯗꯤ ꯐꯔꯦ ꯏꯕꯦꯝꯃ ꯆꯪꯉꯣ ꯃꯁꯛꯁꯤꯒ ꯃꯃꯩ ꯀꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯕꯥꯟꯗꯣꯔ ꯃꯥꯜꯂꯤ ꯀꯩ ꯍꯥꯏꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩ ꯍꯥꯏꯅꯣꯕ ꯊꯤ ꯍꯥꯏꯕꯗ ꯁꯥꯎꯕꯁꯤ ꯑꯩꯗꯔꯥ ꯑꯩꯕꯨ ꯃꯤ ꯑꯇꯩꯁꯨ ꯁꯥꯎꯕꯖꯥꯠꯅꯤ ꯁꯛꯁꯤꯒ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯕꯤꯗ꯭ꯌꯥꯔꯥꯅꯤꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯒꯨꯁꯤꯟꯗꯨ ꯑꯃꯥꯏꯕ ꯅꯤꯃꯥꯏ ꯆꯥꯟꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯃꯗꯨꯗ ꯅꯤꯃꯥꯏ ꯆꯥꯟꯅ ꯎꯔꯗꯨꯅ ꯅꯪ ꯑꯃꯨꯛ ꯂꯥꯛꯑꯕ꯭ꯔꯥ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯆꯠꯂꯣ ꯑꯁ꯭ꯋꯥꯏꯗꯅꯦ ꯀꯨꯏꯅ ꯂꯦꯞꯇꯅ ꯂꯩꯔꯅꯨ ꯆꯠꯂꯣ ꯀꯣ ꯏꯄꯨ ꯑꯩꯅ ꯂꯥꯛꯏꯁꯦ ꯃꯟꯇ꯭ꯔꯒꯤ ꯅꯠꯇꯦꯕ ꯁꯦ ꯎꯔꯕ ꯁꯦ ꯁꯤꯒꯤꯅꯦꯃꯤ ꯑꯇꯣ ꯁꯤꯗꯤ ꯀꯗꯥꯏꯗꯩꯅꯣ ꯍꯩ ꯁꯤꯗꯤ ꯑꯐꯕꯅꯤꯅ ꯂꯥꯛꯑꯣ ꯋꯥꯄꯟꯗ ꯆꯠꯁꯤ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯅꯤꯃꯥꯏ ꯆꯥꯟ ꯑꯃꯗꯤ ꯒꯨꯁꯤꯟ ꯋꯥꯄꯜꯂꯣꯝꯗ ꯆꯠꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯒꯣꯁꯤꯟ ꯑꯃꯗꯤ ꯑꯃꯥꯏꯕ ꯅꯤꯃꯥꯏ ꯆꯥꯟ ꯃꯈꯣꯏ ꯑꯅꯤ ꯋꯥꯄꯜꯂꯣꯝꯗ ꯂꯥꯛꯂꯤ ꯋꯥꯄꯜ ꯃꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯔꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯤꯃꯥꯏ ꯆꯥꯟꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯒꯟꯖꯥ ꯑꯗꯣ ꯃꯈꯨꯕꯥꯛꯇ ꯇꯛꯅ ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯟꯇ꯭ꯔ ꯂꯧꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗꯤ ꯃꯥꯏꯕ ꯇꯝꯕ ꯃꯤꯁꯤꯡꯇꯅ ꯂꯧꯅꯩ ꯑꯗꯨꯒ ꯅꯪꯗꯤ ꯃꯥꯏꯕꯁꯨ ꯅꯠꯇꯦ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯅꯪꯗꯤ ꯌꯥꯝꯅ ꯑꯉꯥꯡꯅꯤꯗꯣ ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯅ ꯃꯟꯇ꯭ꯔ ꯍꯩꯕ ꯄꯥꯝꯂꯤꯕꯁꯤꯕꯣ ꯅꯪꯒꯤ ꯁꯟ ꯁꯦꯟꯕꯗ ꯂꯥꯏ ꯑꯣꯛꯅꯗꯅꯕ ꯍꯥꯏꯕꯗꯨꯕꯨꯗꯤ ꯑꯩ ꯖꯟꯇ꯭ꯔ ꯑꯃ ꯁꯤꯕꯤꯒꯦ ꯑꯗꯨꯅ ꯑꯗꯨꯝ ꯌꯥꯒꯅꯤꯀꯣ ꯏꯄꯨ ꯑꯩꯒꯤꯁꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯄꯨ ꯑꯩꯁꯦ ꯌꯥꯝꯅ ꯋꯥꯔꯕ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥꯅꯤ ꯏꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ 6 ꯊꯥꯛꯄꯗꯅꯦ ꯌꯥꯝꯅ ꯋꯥꯔꯕ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯏꯃꯥꯕꯨ ꯑꯃꯨꯛꯇꯪ ꯅꯨꯡꯉꯥꯏꯍꯟꯒꯦ ꯍꯥꯏꯗꯅ ꯃꯑꯣꯡ ꯈꯟꯖꯤꯔꯛꯂꯤꯕ ꯏꯄꯨ ꯅꯪꯅ ꯃꯟꯇ꯭ꯔꯗꯨ ꯍꯩꯔꯦ ꯍꯥꯏꯔꯒ ꯀꯔꯝꯅ ꯅꯃꯥꯒꯤ ꯑꯋꯥꯕ ꯀꯣꯛꯀꯗꯧꯔꯤꯕꯅꯣꯅꯦ ꯑꯉꯥꯡ ꯋꯥꯈꯜ ꯍꯥꯏꯗꯨ ꯇꯥꯔꯦꯅꯦꯀꯣ ꯃꯁꯤꯒꯤ ꯑꯍꯟꯁꯤꯗꯤꯕ ꯃꯅꯥꯁꯤ ꯅꯨꯡꯉꯥꯏꯔꯝꯂꯕꯗꯤꯅꯦ ꯇꯨꯃꯤꯟꯅ ꯋꯥꯁꯤ ꯍꯥꯏꯕ ꯌꯥꯔꯕꯅꯦꯕ ꯃꯤ ꯇꯥꯕ ꯌꯥꯕ ꯋꯥꯁꯨ ꯅꯠꯇꯒꯨꯝ ꯇꯧ ꯀꯟꯅ ꯍꯥꯏꯖꯩ ꯃꯁꯤꯒꯤ ꯅꯥꯄꯪꯕꯁꯤꯅ ꯇꯥꯔꯣꯏꯗꯧꯔꯤꯕꯅꯤꯗꯣ ꯀꯃꯥꯏ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯣ ꯅꯆꯤꯟ ꯇꯃꯛ ꯂꯤꯡꯉꯤ ꯃꯈꯣꯟꯗꯤ ꯊꯣꯛꯇꯦꯅꯦ ꯏꯄꯨꯕꯨ ꯏꯕ ꯄꯥꯕ ꯉꯝꯕ꯭ꯔꯣ ꯀꯔꯤꯒꯤ ꯉꯝꯗꯅꯤ ꯉꯝꯗꯗꯤ ꯀꯩꯅꯣꯅꯦ ꯅꯪꯕꯣ ꯑꯩꯈꯣꯏꯁꯨ ꯃꯟꯇ꯭ꯔꯒꯤ ꯂꯥꯏꯔꯤꯛ ꯑꯊꯥꯕ ꯃꯌꯥꯝ ꯑꯃ ꯄꯥꯔꯦ ꯍꯥꯏꯔꯒ ꯃꯗꯨꯗ ꯑꯣꯏꯔꯛꯂꯤꯕ ꯃꯥꯏꯕꯅꯤꯅꯦ ꯍꯦꯂꯥꯗ ꯑꯣꯏꯔꯛꯄ ꯅꯠꯇꯦꯅꯦ ꯑꯩꯕꯣ ꯑꯗꯨꯗꯤ ꯏꯄꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯨ ꯂꯩꯃꯥꯏꯗ ꯏꯔꯛꯀꯦꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯒꯣꯁꯤꯟꯅ ꯂꯩꯃꯥꯏꯗ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯡ ꯑꯗꯣ ꯏꯔꯝꯃꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯤꯃꯥꯏ ꯆꯥꯟꯅ ꯒꯣꯁꯤꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯅꯪꯕꯣ ꯍꯦꯂꯣꯏ ꯁꯥꯟꯅꯒꯦ ꯍꯥꯏꯕꯁꯤ ꯇꯔꯥꯏꯅ ꯈꯟꯕ꯭ꯔꯅꯦ ꯍꯦꯂꯣꯏ ꯍꯥꯏꯕꯁꯤ ꯅꯪ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯕ꯭ꯔꯣ ꯑꯃꯥꯏꯕ ꯅꯤꯃꯥꯏ ꯆꯥꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯒꯣꯁꯤꯟꯗꯣ ꯈꯔ ꯀꯤꯈꯤ ꯒꯣꯁꯤꯟꯗꯣ ꯑꯃꯥꯏꯕ ꯅꯤꯃꯥꯏ ꯆꯥꯟꯅ ꯍꯪꯂꯤꯕꯗꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯉꯛ ꯍꯥꯏꯔꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯤꯃꯥꯏ ꯆꯥꯟꯅ ꯍꯦꯂꯣꯏ ꯍꯥꯏꯕꯁꯤ ꯍꯤꯡꯆꯥꯕꯤꯅꯤꯅꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯅ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯕꯨ ꯆꯥꯅꯤꯡꯗꯨꯅꯇ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯒꯤ ꯑꯁꯣꯏꯕ ꯊꯤꯗꯨꯅꯇ ꯂꯩꯔꯤꯕꯅꯤ
ꯑꯗꯨꯒꯨꯝꯂꯕ ꯈꯨꯗꯣꯡ ꯊꯤꯈ꯭ꯔꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯅꯪꯅ ꯀꯧꯔꯨꯔꯕꯗꯤ ꯃꯈꯣꯏꯗ ꯑꯩꯕꯨ ꯆꯥꯔꯣ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯕꯥꯔꯇꯣꯟ ꯊꯥꯕꯒ ꯆꯞ ꯃꯥꯟꯅꯒꯗꯧꯔꯤꯕꯅꯤꯅꯦ ꯚꯥꯞ ꯇꯥꯔꯕ꯭ꯔꯥ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯒꯣꯁꯤꯟ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯃꯀꯣꯛ ꯅꯣꯟꯊꯔꯒ ꯐꯝꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯂꯩꯔꯝꯂꯒ ꯒꯣꯁꯤꯟꯅ ꯏꯄꯨ ꯃꯈꯣꯏ ꯁꯥꯟꯅꯕꯗꯤ ꯑꯄꯥꯝꯕ ꯄꯣꯠ ꯐꯪꯉꯤ ꯍꯥꯏꯔꯤꯕꯗꯨꯗꯤ ꯏꯄꯨ ꯏꯍꯤ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯈꯣꯏꯆꯥꯛ ꯊꯥꯕꯅꯤꯗꯅ ꯍꯥ ꯅꯪꯅ ꯈꯣꯏ ꯊꯥꯕ ꯃꯇꯝꯗ ꯉꯥꯗꯨꯅ ꯆꯥꯅꯅꯕ ꯍꯥꯏꯗꯅ ꯅꯪꯅ ꯉꯥꯗꯨꯅ ꯄꯥꯝꯖꯕ ꯃꯆꯤꯟꯖꯥꯛ ꯍꯥꯞꯂꯤꯅꯤꯗ ꯏꯕꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯍꯦꯛ ꯊꯨꯕꯒ ꯃꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯗꯨꯗꯤ ꯏꯄꯨ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯂꯒꯦ ꯉꯥꯏꯈꯣ ꯅꯪꯒꯤ ꯅꯇꯧꯁꯤ ꯏꯄꯨꯁꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯩ ꯅꯪꯉꯣꯟꯗ ꯂꯥꯏꯔꯣꯟ ꯑꯃꯗꯤ ꯇꯥꯛꯂꯒꯦ ꯃꯁꯤ ꯃꯤ ꯁꯨꯝꯅꯅꯕ ꯂꯩꯋꯥꯅꯤꯀꯣ ꯂꯩꯋꯥꯁꯤ ꯅꯪꯅ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯗꯤ ꯌꯥꯗꯦꯀꯣ ꯀꯔꯤ ꯂꯩꯋꯥꯅꯣ ꯏꯄꯨ ꯀꯔꯝꯕ ꯂꯥꯏ ꯀꯧꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯑꯩ ꯑꯉꯥꯎꯕꯁꯤꯗꯤ ꯂꯥꯏ ꯀꯧꯊꯣꯛꯅꯅꯕ ꯅꯠꯇꯦꯅꯦ ꯃꯤ ꯁꯨꯝꯅꯅꯕ ꯂꯩꯋꯥꯅꯤ ꯍꯥꯏꯔꯦꯗꯅ ꯂꯩꯋꯥꯁꯤ ꯅꯪꯅ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝ ꯑꯃꯗ ꯁꯣꯜꯂꯦ ꯍꯥꯏꯔꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯌꯨꯝ ꯑꯃꯗ ꯊꯥꯎ ꯌꯥꯝꯅ ꯆꯥꯎꯕ ꯇꯦꯝꯄꯥꯛꯇꯤ ꯌꯥꯗꯦꯀꯣ ꯃꯗꯨꯒꯤ ꯃꯇꯨꯡ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯂꯣꯏꯅ ꯇꯨꯝꯈ꯭ꯔꯒꯅꯤꯗꯅ ꯏꯄꯨ ꯃꯗꯨꯒꯤ ꯀꯥꯟꯅꯕꯅ ꯀꯔꯤꯅꯣ ꯃꯤ ꯇꯨꯝꯍꯜꯂꯒ ꯑꯩꯕꯨ ꯏꯅꯥꯛ ꯈꯨꯟꯒꯗ꯭ꯔꯅꯦ ꯏꯍꯦ ꯃꯁꯤꯗꯤ ꯄꯪꯉꯤꯗꯅ ꯃꯤꯗꯨ ꯇꯨꯝꯈ꯭ꯔꯕꯗꯤ ꯅꯪꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯒ ꯂꯧꯅꯤꯡꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯂꯧꯕ ꯌꯥꯔꯦꯗꯅ ꯍꯥ ꯃꯁꯤꯗꯤ ꯑꯗꯨꯗꯤ ꯏꯄꯨꯒꯤ ꯂꯩꯋꯥꯁꯤ ꯍꯨꯔꯥꯟꯕꯒꯤ ꯂꯩꯋꯥ ꯇꯥꯔꯦꯅꯦ ꯑꯗꯣꯝꯅ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯌꯨꯝꯗ ꯆꯪꯉꯨ ꯏꯁꯨ ꯅꯨꯄꯤ ꯂꯩꯔꯝꯒꯅꯤ ꯉꯁꯤꯗꯤ ꯅꯣꯡꯃꯥꯏꯖꯤꯡꯅꯤ ꯁ꯭ꯀꯨꯜ ꯆꯠꯂꯝꯂꯣꯏ ꯃꯉꯣꯟꯗ ꯍꯥꯏꯌꯨ ꯆꯦ ꯑꯃꯒ ꯀꯣꯂꯣꯝ ꯑꯃꯒ ꯄꯤꯔꯛꯎ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯌꯨꯀꯣ ꯆꯣ ꯍꯣꯏ ꯏꯄꯨ ꯃꯁꯤꯒꯤ ꯑꯍꯟꯁꯤꯅ ꯑꯔꯥꯟꯕ ꯊꯕꯛꯇ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏꯗꯦ ꯍꯥꯏ ꯃꯟꯇ꯭ꯔꯁꯤ ꯑꯗꯨꯒ ꯃꯥꯅ ꯍꯨꯔꯥꯟꯕ ꯆꯠꯄꯗ ꯁꯤꯖꯤꯟꯅꯧꯏꯅꯦ ꯃꯥꯅ ꯑꯔꯥꯟꯕ ꯊꯕꯛꯇ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅ ꯀꯔꯝꯕ ꯊꯕꯛ ꯑꯃ ꯂꯥꯜꯂꯤꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯍꯟ ꯅꯠꯇꯦꯗ ꯃꯀꯣꯛ ꯆꯥꯛꯄꯅꯤꯗ ꯃꯁꯤ ꯑꯍꯟꯁꯦ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯒꯣꯁꯤꯟꯗꯣ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯂꯣꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯤ ꯂꯩꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯀꯧꯏ ꯃꯗꯨꯗ ꯕꯤꯖꯌꯥꯔꯥꯅꯤꯗꯣ ꯊꯣꯛꯂꯛꯂꯤ ꯅꯪ ꯑꯣꯏꯔꯦ ꯍꯣꯏ ꯃꯥꯅꯦ ꯑꯗꯣ ꯏꯄꯨꯅ ꯆꯦꯒ ꯀꯣꯂꯣꯝꯒ ꯄꯤꯔꯛꯑꯣꯅ ꯍꯥꯏꯔꯛꯑꯦ ꯑꯣ ꯃꯟꯇ꯭ꯔ ꯏꯍꯟꯗꯣꯏꯔꯣ ꯑꯗꯨꯁꯨ ꯅꯨꯄꯤ ꯐꯥꯅꯕ ꯅꯠꯇꯦꯗ ꯅꯪꯁꯨ ꯀꯥꯏꯗꯩ ꯋꯥꯈꯜꯅꯣ ꯑꯣꯟꯊꯣꯛꯄ ꯄꯨꯟꯁꯤꯗꯕꯨ ꯈꯜꯂꯨꯗꯕ ꯋꯥꯈꯜꯅꯤ ꯅꯪ ꯍꯥꯏꯗꯣ ꯍꯣꯏꯗ ꯂꯣꯏ ꯈꯪꯉꯤꯗ ꯂꯩꯔꯝꯃꯣ ꯑꯩ ꯆꯦꯒ ꯀꯣꯂꯣꯝꯒ ꯂꯧꯊꯣꯛꯎꯒꯦ ꯑꯩꯕꯨ ꯅꯨꯄꯤ ꯐꯥꯅꯕ ꯃꯟꯇ꯭ꯔ ꯂꯧꯕ ꯂꯥꯛꯄꯗꯧꯅ ꯁꯦ ꯆꯦꯒ ꯀꯣꯂꯣꯝꯒ ꯍꯥꯏꯕꯗꯣ ꯍꯣꯏ ꯑꯗꯣ ꯌꯥꯝꯅ ꯀꯦꯅꯁꯨ ꯎꯏ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯂꯩꯁꯥꯕꯤꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯤ ꯀꯦꯕ ꯌꯥꯗꯕ꯭ꯔꯣ ꯌꯥꯏꯗ ꯑꯗ ꯁꯨꯝ ꯍꯪꯕꯅꯤ ꯀꯔꯤꯅꯣ ꯃꯕꯣꯛ ꯈꯣꯏꯗ ꯆꯠꯇꯣꯏꯕ ꯕꯥꯔꯗꯦ ꯌꯥꯎꯕ ꯑꯣ ꯑꯗꯣ ꯅꯣꯏ ꯏꯄꯨꯁꯤ ꯅꯨꯄꯤ ꯐꯥꯕꯒꯤ ꯃꯟꯇ꯭ꯔ ꯍꯩꯕ꯭ꯔꯣ ꯀꯩꯒꯤꯅꯣ ꯑꯗꯨ ꯍꯪꯉꯤꯗꯨꯕꯣ ꯀꯅꯥ ꯐꯥꯒꯦ ꯍꯥꯏꯅꯣ ꯑꯣ ꯅꯪ ꯐꯥꯒꯦ ꯇꯧꯕ ꯆꯠꯂꯣꯍꯦ ꯃꯁꯛꯁꯤꯒ ꯆꯠꯆꯔꯅꯤ ꯑꯩꯕꯨꯗꯤ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯒꯨꯁꯤꯟꯗꯣ ꯅꯣꯛꯇꯨꯅ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯕꯤꯗ꯭ꯌꯥꯔꯥꯅꯤꯁꯨ ꯏꯃꯨꯡꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯅ ꯒꯣꯁꯤꯟꯗ ꯍꯦꯂꯣꯏ ꯀꯧꯊꯣꯛꯅꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ ꯄꯤꯈꯤꯗꯤ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯤ ꯁꯨꯝꯅꯅꯕ ꯃꯟꯇ꯭ꯔ ꯑꯣꯏꯅ ꯄꯤꯈꯤ ꯒꯣꯁꯤꯟꯁꯨ ꯃꯟꯇ꯭ꯔ ꯑꯗꯨ ꯄꯨꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯟꯇ꯭ꯔ ꯑꯗꯣ ꯆꯤꯟꯐꯥ ꯄꯨꯅꯅꯕ ꯍꯣꯠꯅꯈꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯒꯣꯁꯤꯟꯒꯤ ꯃꯃꯥ ꯇꯤꯂꯣꯇꯥꯃꯥꯅ ꯒꯣꯁꯤꯟꯅ ꯍꯟꯗꯛ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯌꯥꯝꯅ ꯆꯩꯔꯝꯃꯤ ꯑꯗꯨꯕꯨ ꯒꯣꯁꯤꯟ ꯃꯥꯅ ꯊꯣꯛꯄ ꯉꯝꯅꯕ ꯑꯗꯨꯝ ꯈꯨꯝꯂꯤ ꯃꯇꯝꯗꯨ ꯐꯅ ꯌꯥꯝꯅ ꯊꯦꯡꯂꯤ ꯒꯣꯁꯤꯟ ꯃꯁꯥ ꯑꯗꯣ ꯉꯁꯤꯗꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯅ ꯄꯤꯔꯛꯄ ꯃꯟꯇ꯭ꯔ ꯑꯗꯣ ꯆꯥꯡꯁꯨ ꯌꯦꯡꯅꯤꯡꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯍꯧꯒꯠꯂꯛꯂꯒ ꯃꯄꯥꯟꯗ ꯇꯨꯃꯤꯟꯅ ꯊꯣꯔꯛꯂꯤ ꯅꯨꯃꯤꯠꯇꯣ ꯊꯥꯕꯜꯁꯨ ꯌꯥꯝꯅ ꯐꯩ ꯒꯣꯁꯤꯟꯗꯨ ꯑꯁꯨꯝ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯔꯛꯂꯤ ꯃꯁꯤꯗꯒꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯃꯥꯡ ꯂꯩꯀꯥꯏ ꯌꯧꯔꯛꯂꯤ ꯃꯇꯝꯗꯨ ꯌꯥꯝꯅ ꯊꯦꯡꯈꯤꯕꯅ ꯃꯤ ꯀꯅꯥꯁꯨ ꯂꯝꯕꯤꯗ ꯊꯦꯡꯅꯗꯤ
ꯑꯔꯥꯞꯄ ꯑꯃꯗꯤ ꯑꯅꯛꯄꯗꯗꯤ ꯍꯨꯏꯁꯤꯡꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ꯫ ꯒꯣꯁꯤꯟꯗꯣ ꯋꯥꯈꯜ ꯑꯃꯗ ꯑꯁꯣꯝ ꯂꯥꯛꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯈꯜꯂꯤ, ꯑꯩꯅ ꯂꯥꯛꯏꯁꯤꯗꯤ ꯃꯃꯥꯡ ꯂꯩꯀꯥꯏ ꯌꯧꯔꯦꯗꯅ, ꯑꯗꯨꯗꯤ ꯑꯩ ꯄꯣꯠꯁꯤ ꯀꯗꯥꯏꯗꯒꯤ ꯍꯨꯔꯥꯟꯁꯤꯒꯦ? ꯃꯁꯤꯒꯤ ꯊꯣꯡꯒꯥꯟꯁꯤꯗ ꯍꯦꯛꯇ ꯆꯪꯂꯒꯦ꯫ ꯃꯁꯤꯒꯤ ꯌꯨꯝꯁꯤ ꯏꯅꯥ ꯈꯨꯟꯕ ꯏꯃꯨꯡ ꯃꯥꯜꯂꯤ꯫ ꯕꯂꯞꯀꯥꯁꯦ ꯄꯨꯡꯉꯥꯟ ꯉꯥꯟꯕ ꯃꯈꯩ ꯊꯥꯜꯂꯤ꯫ ꯃꯆꯨ ꯃꯆꯨꯒꯤ ꯕꯂꯞꯀꯥꯁꯦ ꯌꯥꯝ ꯊꯥꯜꯂꯤ꯫ ꯑꯁꯣꯝꯅ ꯒꯣꯁꯤꯟꯗꯨ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯑꯁꯨꯝ ꯆꯪꯂꯛꯄꯅ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯌꯧꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯩꯇꯨꯝ ꯃꯆꯥ ꯑꯃ ꯈꯨꯜꯂꯒ ꯉꯁꯥꯏ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯅ ꯄꯤꯔꯛꯈꯤꯕ ꯃꯟꯇ꯭ꯔ ꯑꯗꯣ ꯁꯣꯜꯂꯒ ꯌꯨꯝꯊꯛ ꯑꯗꯨꯗ ꯍꯨꯝꯒꯠꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯒꯣꯁꯤꯟꯗꯣ ꯌꯨꯝ ꯑꯗꯨꯗ ꯆꯪꯅꯅꯕ ꯍꯣꯠꯅꯔꯛꯂꯦ, ꯑꯗꯨꯕꯨ ꯆꯪꯐꯝ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯊꯣꯡ ꯑꯗꯨꯗꯤ ꯍꯥꯡꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯒꯣꯁꯟꯅ ꯂꯥꯏꯅ ꯆꯥꯟꯕꯤꯔꯦꯗꯅ ꯍꯥꯏꯔꯒ ꯃꯅꯤꯡꯊꯣꯡ ꯑꯗꯨꯗꯒꯤ ꯆꯪꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗ ꯏꯃꯨꯡꯗꯣ ꯄꯨꯡꯆꯤꯛ ꯆꯤꯛꯏ꯫ ꯃꯁꯤꯗꯒꯤ ꯒꯣꯁꯤꯟꯅ ꯆꯥꯛꯁꯪ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯂꯛꯄꯗ ꯍꯥꯎꯔꯕ ꯁꯥ ꯊꯣꯡꯕꯒꯤ ꯃꯊꯦꯜ ꯀꯌꯥ ꯃꯈꯨꯝ ꯀꯨꯞ ꯀꯨꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯒꯣꯁꯤꯟꯅ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯄꯩꯁꯥ ꯁꯅꯥ ꯂꯨꯄꯥ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯇꯨꯝꯗꯨꯅ ꯑꯁꯤꯕꯒꯨꯝ ꯂꯩꯅꯔꯤ꯫ ꯑꯁꯣꯝꯅ ꯒꯣꯁꯤꯟꯅ ꯀꯥ ꯃꯊꯪ ꯆꯪꯂꯛꯄꯗ ꯁꯅꯥ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯈꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯒꯣꯁꯤꯟꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯌꯣꯝꯁꯤꯜꯂꯤ꯫ ꯑꯁꯣꯝꯅ ꯒꯣꯁꯤꯟꯅ ꯀꯥ ꯈꯨꯗꯤꯡ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯀꯥ ꯑꯃꯗ ꯕꯤꯗ꯭ꯌꯥꯔꯥꯅꯤꯗꯣ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯤ꯫ ꯃꯗꯨ ꯎꯕꯗ ꯒꯣꯁꯤꯟ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯕ ꯕꯤꯗ꯭ꯌꯥꯔꯥꯅꯤꯅ ꯇꯨꯝꯂꯤꯕꯗꯨ ꯎꯕꯗ ꯒꯣꯁꯤꯟ ꯃꯍꯥꯛ ꯍꯨꯔꯥꯟꯕ ꯆꯪꯂꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯈ꯭ꯔꯦ꯫ ꯕꯤꯗ꯭ꯌꯥꯔꯥꯅꯤꯒꯤ ꯃꯥꯏꯊꯣꯡꯗ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯕꯤꯗ꯭ꯌꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯉꯛꯁꯝꯗ ꯌꯥꯜꯂꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯃꯔꯤ ꯑꯗꯣ ꯇꯞꯅ ꯂꯧꯊꯣꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯊꯣꯛꯂꯝꯗꯥꯏꯗ ꯕꯤꯗ꯭ꯌꯥꯔꯥꯅꯤꯒꯤ ꯃꯥꯏꯊꯣꯡꯗ ꯍꯥꯏꯐꯦꯠ ꯌꯦꯡꯖꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯍꯨꯔꯥꯟꯂꯛꯄ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯣ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯂꯣꯏꯅ ꯍꯩꯗꯣꯛꯂꯝꯂꯒ ꯃꯥꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯤꯠꯁꯜꯂꯒ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯆꯠꯅ ꯈꯜꯂꯤ, ꯃꯤꯅ ꯋꯥꯅ ꯇꯥꯟꯖꯕ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯦ ꯑꯩꯅ ꯍꯨꯔꯥꯜꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ? ꯑꯩꯗꯤ ꯍꯨꯔꯥꯟꯕ ꯍꯩꯅꯅꯕ ꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯉꯁꯥꯏ ꯏꯄꯨ ꯅꯤꯃꯥꯏꯆꯥꯟꯒꯤ ꯃꯁꯨꯗꯨꯅ ꯕꯥꯔꯗꯦ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯌꯨꯝꯁꯤꯗ ꯑꯣꯏꯔꯦꯀꯣ? ꯑꯩꯗꯤ ꯕꯤꯗ꯭ꯌꯥꯔꯥꯅꯤꯒꯤ ꯂꯤꯛꯁꯤꯗꯤ ꯄꯨꯔꯛꯑꯦꯗꯅ? ꯍꯣꯏꯗ, ꯃꯁꯤꯃꯗꯤ ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯜꯂꯒ ꯊꯝꯂꯒꯦ꯫ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ? ꯌꯨꯝꯗ ꯍꯟꯕꯅ ꯆꯨꯝꯒꯅꯤ꯫ ꯑꯁꯣꯝꯅ ꯈꯜꯂꯒ ꯒꯣꯁꯤꯟꯗꯣ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯇꯨꯝꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ꯫ ꯒꯣꯁꯤꯟꯒꯤ ꯃꯃꯥꯅ ꯃꯆꯥꯁꯤꯡꯕꯨ ꯍꯧꯗꯣꯛꯂꯤ꯫ ꯍꯥꯏ, ꯅꯈꯣꯏꯕꯨ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯥꯅꯦ? ꯍꯥꯏ, ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯍꯨꯔꯥꯟꯕ ꯆꯪꯉꯦ ꯍꯥꯏꯗꯅꯅꯦ ꯇꯧꯅꯔꯤꯕꯁꯤ ꯅꯣꯏ ꯇꯥꯗ꯭ꯔꯣ? ꯃꯤꯒꯤ ꯌꯥꯝꯈ꯭ꯔꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯍꯨꯔꯥꯜꯂꯒ ꯄꯨꯕ ꯉꯝꯗꯗꯅ ꯌꯨꯝꯌꯥꯏꯗ ꯂꯪꯊꯣꯛꯂꯝꯂꯒ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯁꯤ ꯅꯣꯏ ꯀꯤꯗ꯭ꯔꯣ? ꯁꯦ ꯍꯧꯒꯠꯅꯔꯣ꯫ ꯏꯃꯥ, ꯍꯨꯔꯥꯟꯕꯗꯨꯗꯤ ꯐꯥꯔꯦ ꯍꯥꯏꯕ꯭ꯔꯣ? ꯏꯆꯥꯇꯣꯝꯕꯤ ꯐꯥꯍꯧꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯗꯣ ꯍꯨꯔꯥꯟꯕꯗꯨꯅ ꯍꯨꯕꯗ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯒꯤ ꯃꯁꯨꯅꯨꯄꯤ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯀꯧꯕꯤ ꯑꯃꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯅꯦ꯫ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯌꯥꯝꯅ ꯀꯞꯄꯦ ꯍꯥꯏꯅꯦ꯫ ꯃꯃꯥ, ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ? ꯍꯧꯒꯠꯂꯣ, ꯅꯨꯃꯤꯠꯅ ꯅꯝꯃꯗꯤꯅꯦ ꯅꯁꯥ ꯐꯔꯔꯣꯏꯀꯣ꯫ ꯍꯧꯒꯠꯂꯣ꯫ ꯍꯥꯏ, ꯏꯕꯨꯡꯉꯣ ꯆꯧꯕ, ꯒꯣꯁꯤꯟ, ꯅꯪ ꯉꯁꯤꯁꯨ ꯁꯟ ꯁꯦꯟꯕ ꯆꯠꯂꯣꯏꯗꯣꯔꯤꯕ꯭ꯔꯥ? ꯍꯧꯒꯠꯂꯣ꯫ ꯆꯠꯀꯅꯤꯌꯦ ꯏꯃꯥ, ꯑꯩ ꯍꯧꯒꯠꯂꯦ꯫ ꯃꯃꯥꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕꯗꯣ ꯒꯣꯁꯤꯟꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯃꯥꯅ ꯁꯅꯥꯒꯤ ꯂꯤꯛ ꯂꯧꯔꯛꯄ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯒꯤ ꯃꯁꯨ ꯑꯗꯣ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯀꯧꯏ ꯍꯥꯏꯕꯁꯦ ꯉꯁꯤꯗ ꯈꯪꯉꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯕꯤꯗ꯭ꯌꯥꯔꯥꯅꯤꯅ ꯃꯥꯒꯤ ꯂꯤꯛ ꯍꯨꯔꯥꯟꯈꯤꯕꯒꯤ ꯀꯞꯄꯤ ꯍꯥꯏꯔꯤꯕ ꯑꯗꯨꯁꯨ ꯇꯥꯕꯗ ꯒꯣꯁꯤꯟꯗꯣ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤ, ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯕꯤꯗ꯭ꯌꯥꯔꯥꯅꯤꯅ ꯀꯞꯄꯗꯣ ꯌꯦꯡꯅꯤꯡꯈꯤ꯫ ꯑꯁꯣꯝꯅ ꯃꯋꯣꯟ ꯈꯟꯗꯨꯅ ꯒꯣꯁꯤꯟꯗꯣ ꯁꯟ ꯃꯌꯥꯝ ꯑꯃ ꯍꯣꯏꯗꯨꯅ ꯁꯟ ꯁꯦꯟꯕ ꯊꯣꯔꯛꯂꯤ꯫ ꯃꯗꯨꯗ ꯑꯍꯟ ꯈꯔ ꯒꯣꯁꯤꯟꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯃꯗꯨꯗ ꯒꯣꯁꯤꯟꯗꯤ ꯉꯔꯥꯡ ꯃꯥꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯑꯗꯣ
ꯈꯪꯅꯔꯛꯇꯨꯅ ꯃꯥꯕꯨ ꯐꯥꯕ ꯂꯥꯛꯏꯕꯣꯏ ꯈꯟꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯈꯤ꯫ ꯑꯗꯨꯒꯗꯤ ꯑꯍꯟꯁꯤꯡ ꯑꯗꯨꯗꯤ ꯒꯣꯁꯤꯟꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯒ ꯑꯃꯨꯛ ꯍꯦꯟꯗꯣꯛꯂꯒ ꯒꯝ ꯒꯝ ꯆꯠꯈ꯭ꯔꯦ꯫ ꯃꯗꯨꯗ ꯒꯣꯁꯤꯟꯅ ꯈꯜꯂꯤ, ꯑꯁ ꯂꯥꯂꯨ ꯍꯥꯏꯕꯁꯦ ꯆꯨꯝꯅ ꯂꯝꯕꯤ ꯆꯠꯆꯕ ꯃꯤꯁꯤ ꯐꯥꯎꯕ ꯍꯦꯛ ꯀꯤꯔꯕꯅꯤꯅ ꯑꯩꯁꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯟ ꯑꯗꯣ ꯑꯁꯨꯝ ꯍꯣꯏꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯒꯣꯁꯤꯟ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯒꯤ ꯃꯅꯥꯛꯇ ꯁꯨꯡꯆꯠ ꯆꯠꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯋꯥꯈꯜꯁꯨ ꯈꯟꯈꯤꯗ꯭ꯔꯦ꯫ ꯃꯔꯛ ꯃꯔꯛꯇꯗꯤ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯂꯥꯛꯇꯨꯅ ꯕꯤꯗ꯭ꯌꯥꯔꯥꯅꯤꯕꯨ ꯍꯦꯛ ꯍꯦꯛ ꯌꯦꯡꯕ ꯂꯥꯛꯈꯤ꯫ ꯕꯤꯗ꯭ꯌꯥꯔꯥꯅꯤꯁꯨ ꯈꯪꯉꯤ, ꯑꯗꯨꯕꯨ ꯋꯥꯗꯤ ꯑꯃꯠꯇ ꯀꯥꯡꯅꯈꯤꯗꯦ꯫ ꯅꯨꯃꯤꯠꯇꯣ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟ ꯃꯁꯥ ꯉꯝꯗꯗꯅ ꯂꯩꯕ ꯐꯅ ꯀꯨꯏꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯒꯣꯁꯤꯟꯗꯣ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯃꯤ ꯀꯧꯔꯤ꯫ ꯃꯗꯨꯗ ꯕꯤꯗ꯭ꯌꯥꯔꯥꯅꯤꯒꯤ ꯃꯃꯥꯗꯣ ꯊꯣꯔꯛꯂꯤ, ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯗꯨꯗ ꯒꯣꯁꯤꯟꯅ ꯏꯄꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯃꯗꯨꯗ ꯕꯤꯗ꯭ꯌꯥꯔꯥꯅꯤꯒꯤ ꯃꯃꯥꯅ ꯒꯣꯁꯤꯟꯕꯨ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯃꯗꯨꯗ ꯒꯣꯁꯤꯟꯅ ꯏꯄꯨ ꯑꯩ ꯈꯪꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯒ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯃꯉꯛ ꯅꯣꯝꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯕꯤꯗ꯭ꯌꯥꯔꯥꯅꯤꯒꯤ ꯃꯃꯥ ꯑꯗꯨꯅ, ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯏꯄꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨꯀꯣ, ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯏꯄꯨ ꯀꯔꯤꯒꯤ ꯑꯩ ꯎꯔꯒ ꯀꯞꯄꯤꯕꯅꯣ? ꯏꯄꯨꯕꯨ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ? ꯏꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ, ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯅꯥꯔꯛꯄꯁꯦ ꯅꯣꯡꯇ ꯑꯩꯕꯨ ꯑꯅꯥꯕ ꯍꯪꯕ ꯀꯅꯥꯃꯠꯇꯅ ꯂꯥꯛꯄꯤꯗꯦ, ꯑꯗꯨꯒ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯩꯅꯁꯨ ꯀꯥꯟꯅꯕ ꯑꯃꯠꯇ ꯄꯤꯈꯤꯗ꯭ꯔꯤꯕ ꯏꯁꯨꯅꯗꯤ ꯃꯄꯨ ꯑꯩ ꯅꯥꯔꯦ ꯇꯥꯕꯗ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯂꯤ꯫ ꯃꯤ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯟꯅꯕꯗꯨꯕꯨ ꯐꯪꯈ꯭ꯔꯕꯗꯤ ꯁꯦꯝꯕꯤꯔꯛꯄ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯀꯥꯎꯊꯣꯛꯅꯕ ꯑꯣꯏꯔꯦ꯫ ꯏꯄꯨ, ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥ ꯐꯥꯎꯕ ꯅꯨꯡꯁꯤꯅꯗ꯭ꯔꯕ ꯉꯁꯤꯒꯤ ꯇꯥꯏꯕꯪꯁꯤꯗ ꯑꯇꯣꯞꯄ ꯀꯅꯥꯕꯨꯗꯤ ꯅꯨꯡꯁꯤꯔꯨꯅꯤ? ꯅꯨꯡꯁꯤꯔꯁꯨ ꯈꯨꯗꯣꯡꯆꯥꯕ ꯀꯥꯟꯅꯕ ꯂꯧꯔꯝꯗꯥꯏꯗ ꯈꯛ ꯅꯨꯡꯁꯤꯅꯕ, ꯃꯗꯨꯒꯤ ꯋꯥꯅꯤꯗ ꯏꯄꯨ꯫ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯏꯁꯨꯏꯗꯣ, ꯅꯪꯅ ꯂꯥꯛꯄꯗꯤ ꯏꯄꯨꯒꯤ ꯀꯔꯤ ꯆꯥꯅꯅꯕ ꯄꯨꯔꯛꯏ ꯍꯥ? ꯏꯄꯨ ꯂꯐꯣꯏ ꯄꯨꯔꯛꯑꯦ, ꯑꯩꯈꯣꯏꯗ ꯄꯥꯟꯕꯅꯦ, ꯑꯣꯝꯃꯒ ꯊꯝꯕ ꯀꯨꯏꯔꯕ, ꯑꯗꯣ ꯑꯍꯥꯎ ꯑꯊꯨꯝꯗꯤ ꯂꯩꯅꯤꯡꯉꯥꯏ ꯁꯦꯜ ꯂꯩꯇꯕꯅꯤꯅ ꯂꯩꯔꯛꯇꯦꯗ꯫ ꯁꯦ ꯂꯐꯣꯏꯁꯦ ꯑꯃ ꯈꯣꯛꯂꯛꯀꯦ, ꯆꯥꯒꯦꯔ ꯏꯄꯨ? ꯆꯥꯅꯤꯡꯗꯦ, ꯑꯩ ꯉꯁꯤꯗꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯏꯁꯨ꯫ ꯀꯔꯤ ꯋꯥꯅꯣ ꯏꯄꯨ? ꯑꯩꯒꯤ ꯈꯨꯠꯌꯥꯒꯤ ꯎꯄꯨ ꯑꯁꯤ ꯍꯥꯡꯗꯣꯛꯎ, ꯑꯗꯨꯒ ꯐꯤ ꯍꯪꯒꯥꯝ ꯄꯥꯟꯅ ꯌꯣꯝꯕ ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯔꯝꯒꯅꯤ, ꯃꯗꯨ ꯄꯨꯔꯛꯎꯅꯦ꯫ ꯍꯣꯏ ꯍꯣꯏ ꯏꯄꯨ꯫ ꯒꯣꯁꯤꯟꯗꯨ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯎꯄꯨ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯃꯗꯨꯗ ꯐꯤ ꯍꯪꯒꯥꯝꯄꯥꯟ ꯃꯟꯖꯨꯅꯕ ꯑꯃꯅ ꯌꯣꯝꯂꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯗ ꯄꯨꯔꯛꯇꯨꯅ ꯄꯤꯔꯤ꯫ ꯃꯗꯨꯗ ꯅꯤꯃꯥꯏꯆꯥꯟꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯒꯣꯁꯤꯟꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯁꯦ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯅꯪꯅ ꯄꯥꯔꯒ ꯀꯥꯟꯅꯕ ꯂꯧ꯫ ꯇꯧꯒꯗꯕꯨ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯔꯕ ꯃꯇꯨꯡ ꯊꯕꯛ ꯇꯧꯔꯝꯗꯥꯏꯗ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯀꯣ꯫ ꯑꯗ ꯏꯄꯨꯅ ꯑꯁꯨꯛ ꯂꯨꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯤꯕ ꯑꯁꯤꯕꯨ ꯑꯩꯅ ꯇꯝꯕꯤꯈꯤꯕ ꯃꯥꯏꯕ ꯁꯣꯏꯅꯥꯎ ꯈꯔ ꯂꯩꯅꯦ, ꯃꯈꯣꯏ ꯂꯥꯛꯂꯕꯗꯤ ꯃꯈꯣꯏꯗ ꯄꯤꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯂꯥꯛꯇ꯭ꯔꯦ꯫ ꯑꯩꯗꯤ ꯉꯁꯤ ꯑꯍꯤꯡ ꯆꯠꯂꯒꯗꯕꯅꯤ, ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯁꯤꯟꯅꯔꯝꯂꯤꯕ ꯑꯁꯤꯅꯤ꯫ ꯃꯁꯤ ꯅꯪꯅ ꯄꯥꯔꯦ ꯍꯥꯏꯔꯒ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯔꯛꯎꯀꯣ, ꯑꯗꯨꯒ ꯑꯩꯅ ꯁꯥꯟꯅꯔꯝꯂꯤꯕ ꯂꯥꯏꯁꯤꯡ ꯍꯦꯂꯣꯏꯁꯤꯡ ꯑꯁꯤ ꯅꯪꯅ ꯂꯣꯏꯁꯤꯟꯕꯤꯔꯛꯎꯀꯣ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯑꯩꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯒꯦ, ꯅꯪꯅ ꯃꯇꯝ ꯆꯥꯔꯕ ꯀꯥꯟꯗ ꯂꯣꯏꯁꯤꯜꯂꯧꯀꯣ ꯏꯁꯨ꯫ ꯍꯣꯏ ꯏꯄꯨ, ꯑꯩ ꯍꯣꯠꯅꯖꯒꯦ꯫ ꯑꯗꯨꯅꯤꯗꯅ ꯍꯥꯏ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ, ꯃꯗꯨꯗꯤ ꯊꯣꯏꯗꯣꯛꯅ ꯀꯥꯟꯅꯕꯗꯤ ꯅꯠꯇꯦ ꯅꯪꯉꯣꯟꯗ, ꯑꯗꯨꯕꯨ ꯈꯪꯖꯤꯟꯕ ꯍꯩꯖꯤꯟꯕꯗ ꯀꯥꯟꯅꯗꯕꯗꯤ ꯂꯩꯇꯦ꯫ ꯌꯥꯝꯅ ꯌꯥꯎꯔꯤꯕꯅꯤ꯫ ꯍꯣꯏ ꯏꯄꯨ, ꯑꯩ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯂꯣꯏꯅ ꯄꯨꯈ꯭ꯔꯒꯦ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯏꯄꯨ꯫
ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯕꯤꯗ꯭ꯌꯥꯔꯥꯅꯤꯒꯤ ꯃꯃꯥꯗꯣ ꯆꯥ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ ꯆꯠꯂꯒꯦ ꯍꯥꯏꯔꯅꯤ ꯏꯕꯨꯡꯉꯣꯕꯣ, ꯅꯃꯥꯅ ꯆꯥ ꯄꯨꯔꯛꯂꯤꯕꯁꯤꯗꯤ? ꯏꯁꯨ, ꯆꯥꯁꯤ ꯊꯛꯂꯒ ꯆꯠꯂꯣꯅꯦꯀꯣ꯫ ꯍꯣꯏ ꯏꯄꯨ꯫ ꯑꯁꯨꯝꯅ ꯒꯣꯁꯤꯟꯗꯣ ꯆꯥ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯌꯨꯝꯗ ꯍꯟꯅꯅꯕ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯃꯗꯨꯗ ꯕꯤꯗ꯭ꯌꯥꯔꯥꯅꯤꯗꯣ ꯁ꯭ꯀꯨꯜ ꯍꯜꯂꯛꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯃꯗꯨꯗ ꯒꯣꯁꯤꯟꯅ ꯕꯤꯗ꯭ꯌꯥꯔꯥꯅꯤ, ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯕꯣ? ꯉꯥꯏꯈꯣ, ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯅꯪꯒꯤ ꯂꯤꯛ ꯃꯥꯡꯈꯤꯕꯗꯨ ꯐꯪꯂꯕꯣ? ꯐꯪꯗ꯭ꯔꯦꯗ, ꯐꯪꯉꯔꯣꯏꯗ꯫ ꯁꯤ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯁꯤꯗꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯂꯤꯛꯁꯦ ꯑꯩꯒꯤꯗ ꯁꯨꯝ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯉꯁꯤ ꯑꯩꯅ ꯅꯪꯒꯤꯁꯤꯗ ꯂꯥꯛꯏꯁꯦ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯩ ꯅꯣꯏꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯗꯨꯅ ꯂꯤꯛꯁꯦ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯄꯤꯊꯣꯛꯂꯝꯂꯤꯕꯁꯤꯅꯤ꯫ ꯃꯁꯤꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯋꯥꯍꯟꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯗꯤ ꯂꯤꯛꯁꯤ ꯅꯪꯅ ꯍꯨꯔꯥꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯒꯣꯁꯤꯟꯗꯣ ꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯒꯣꯁꯤꯟ ꯑꯃꯗꯤ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯗꯣ ꯕꯤꯗ꯭ꯌꯥꯔꯥꯅꯤꯒꯤ ꯃꯃꯥꯅ ꯂꯣꯏꯅ ꯇꯥꯍꯧꯈꯤ, ꯑꯃꯗꯤ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯑꯃꯗꯤ ꯒꯣꯁꯤꯟꯅ ꯁꯥꯟꯅꯕ ꯋꯥꯔꯤꯁꯨ ꯕꯤꯗ꯭ꯌꯥꯔꯥꯅꯤꯒꯤ ꯃꯃꯥꯅ ꯂꯣꯏꯅ ꯇꯥꯍꯧꯈꯤ꯫ ꯒꯣꯁꯤꯟꯅ ꯃꯌꯨꯝꯂꯣꯝꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤꯕ ꯑꯗꯣ ꯕꯤꯗ꯭ꯌꯥꯔꯥꯅꯤꯁꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯅꯤ꯫ ꯒꯣꯁꯤꯟꯗꯨ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯅ ꯄꯤꯔꯛꯄ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯤ꯫ ꯂꯥꯏꯔꯤꯛ ꯃꯆꯥ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯇꯧꯕꯒꯤ ꯑꯣꯏꯅ ꯇꯧꯈꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯝꯕ ꯑꯊꯥꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗꯤ ꯒꯣꯁꯤꯟꯅ ꯍꯥꯡꯗꯣꯛꯄꯗ ꯑꯀꯤꯕꯒꯤ ꯑꯀꯤꯕ ꯉꯥꯛꯇ ꯑꯣꯏꯔꯕ ꯕꯨꯠ-ꯄ꯭ꯔꯦꯠꯀꯤ ꯁꯛꯇꯝ ꯀꯌꯥ ꯑꯃ ꯌꯦꯛꯂꯤ꯫ ꯑꯗꯨꯒ ꯑꯉꯥꯡꯕ ꯃꯨꯛꯁꯤꯡꯅ ꯂꯥꯏꯔꯣꯟ ꯀꯌꯥ ꯑꯃꯁꯨ ꯏꯔꯤ꯫ ꯃꯗꯨ ꯎꯕꯗ ꯒꯣꯁꯤꯟ ꯃꯁꯥꯗ ꯑꯀꯤꯕ ꯄꯣꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯟꯇ꯭ꯔꯁꯤꯡ ꯑꯁꯤ ꯄꯥꯔꯨꯕꯗ ꯀꯔꯤ ꯊꯣꯛꯂꯛꯀꯗꯕ ꯍꯥꯏꯗꯨꯅꯁꯨ ꯃꯤꯄꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯤꯉꯩ ꯑꯗꯨꯗ ꯒꯣꯁꯤꯟꯒꯤ ꯃꯃꯥꯗꯣ ꯑꯍꯤꯡ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯒꯣꯁꯤꯟꯒꯤ ꯀꯥ ꯑꯗꯨꯗ ꯃꯩꯉꯥꯟ ꯊꯥꯟꯕ ꯑꯗꯨꯗ ꯒꯣꯁꯤꯟꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯗꯨꯗ ꯒꯣꯁꯤꯟꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯄꯔꯞ ꯈꯨꯝꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯌꯧꯁꯤꯜꯂꯛꯄꯅ ꯍꯥꯜꯂꯕꯗꯒꯤ ꯐꯩꯖꯨꯞꯅ ꯑꯣꯏꯅ ꯈꯨꯝꯖꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯃꯗꯨꯗ ꯃꯃꯥꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯒꯣꯁꯤꯟ ꯑꯍꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯄꯥꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯗ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯃꯤꯁꯤꯡ ꯋꯥ ꯉꯥꯡꯅꯔꯛꯂꯤ꯫ ꯃꯗꯨꯗ ꯒꯣꯁꯤꯟ ꯑꯗꯣ ꯏꯉꯛ ꯉꯛꯏ꯫ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯒ ꯎꯅꯕꯗ ꯃꯥꯅ ꯑꯩꯗꯤ ꯉꯁꯤ ꯑꯍꯤꯡ ꯁꯤꯔꯅꯤ ꯍꯥꯏꯈꯤꯕ ꯑꯗꯨ ꯆꯨꯝꯃꯤꯗꯅ ꯍꯥꯏꯅ ꯈꯟꯗꯨꯅ ꯉꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯊꯥ ꯁꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯔꯝꯗꯤ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯅ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯄꯥꯔꯒ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯕꯨꯠꯁꯤꯡ ꯑꯃꯗꯤ ꯍꯦꯂꯣꯏꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯎ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯝꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯒꯣꯁꯤꯟ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯒꯤ ꯑꯁꯤꯕ ꯌꯥꯎꯕ ꯆꯠꯅꯅꯕ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯉꯥꯡꯅꯤꯅ ꯀꯔꯤ ꯍꯥꯏꯔꯒ ꯆꯪꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗꯕꯗꯒꯤ ꯑꯗꯨꯃꯛ ꯆꯠꯇ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯅꯤ꯫ ꯒꯣꯁꯤꯟ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯤ꯫ ꯑꯗꯨꯒ ꯃꯥꯅ ꯅꯣꯡꯃꯒꯤ ꯈꯖꯤꯛ ꯈꯖꯤꯛ ꯄꯥꯔꯛꯄꯅ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯅ ꯄꯤꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯌꯥꯝꯕ ꯄꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯆꯤꯟꯐꯥꯗꯤ ꯂꯣꯏꯅ ꯄꯨꯗ꯭ꯔꯤ꯫ ꯃꯗꯨꯗ ꯒꯣꯁꯤꯟꯅ ꯃꯔꯨ ꯑꯣꯏꯕ ꯃꯉꯣꯟꯗ ꯀꯥꯟꯅꯒꯗꯕ ꯈꯔ ꯈꯛꯇꯃꯛ ꯈꯪꯂꯒ ꯆꯤꯟꯐꯥ ꯄꯨꯔꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯃꯥꯅ ꯍꯧꯖꯤꯛ ꯆꯤꯟꯐꯥ ꯄꯨꯗ꯭ꯔꯤꯕꯁꯤ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯅ ꯄꯤꯔꯝꯕꯗ ꯌꯥꯎꯕ ꯍꯪꯒꯥꯝꯄꯥꯟ ꯃꯆꯨꯅ ꯌꯣꯝꯕ ꯀꯤꯔꯕ ꯁꯛꯇꯝ ꯀꯌꯥ ꯌꯦꯛꯄ ꯂꯥꯏꯔꯤꯛ ꯑꯗꯨꯅꯤ꯫ ꯃꯗꯨꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗꯤ ꯃꯍꯥꯛ ꯍꯥꯡꯗꯣꯛꯇꯨꯅ ꯐꯥꯎꯕ ꯄꯥꯈꯤꯗ꯭ꯔꯦ, ꯌꯦꯡꯈꯤꯗ꯭ꯔꯦ ꯀꯤꯃꯟꯕꯅ꯫ ꯑꯗꯨꯕꯨ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯈꯤ꯫ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯒꯣꯁꯤꯟꯒꯤ ꯃꯃꯥ ꯍꯧꯖꯤꯛ ꯑꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯗꯨ ꯃꯍꯥꯛꯅ ꯐꯅꯕꯒꯤꯗꯃꯛ ꯎꯄꯥꯏ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯆꯦꯃꯥꯏꯁꯤꯡꯗ ꯌꯥꯎꯔꯤꯕ ꯂꯦꯋꯥꯁꯤꯡ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯔꯒ ꯂꯥꯏ ꯀꯧꯊꯣꯛꯂꯒꯦ, ꯑꯗꯨꯒ ꯃꯥꯅ ꯑꯄꯥꯝꯕ ꯑꯗꯨ ꯍꯥꯏꯔꯒꯦ ꯈꯟꯗꯨꯅ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯅ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯄꯥꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯄꯥꯔꯛꯄꯗ ꯆꯩꯁꯨ ꯄꯥꯏꯕ ꯍꯅꯨꯕꯒꯤ ꯃꯑꯣꯡꯁꯨ ꯃꯥꯟꯕ,
ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯈ꯭ꯋꯥꯡ ꯀꯣꯟꯕ ꯁꯛꯇꯝ ꯑꯃ ꯌꯦꯛꯂꯤꯕꯗꯣ ꯊꯦꯡꯅꯔꯤ꯫ ꯃꯗꯨꯗ ꯒꯣꯁꯤꯟꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯦꯡꯕꯗ ꯑꯃꯥꯏꯕꯒꯤ ꯌꯥꯏꯕꯤꯔꯦꯜ ꯍꯥꯏꯅ ꯏꯔꯝꯕꯗꯣ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯉꯥꯡꯕ ꯃꯨꯛꯅ ꯏꯔꯤꯕꯗꯣ ꯑꯁꯨꯝ ꯄꯥꯔꯛꯄꯗ ꯑꯁꯨꯝꯅ ꯏꯔꯝꯂꯤ꯫ ꯌꯦꯛꯂꯤꯕ ꯁꯛꯇꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯈ꯭ꯔꯕ ꯑꯃꯥꯏꯕ ꯑꯃꯒꯤ ꯁꯛꯇꯝꯅꯤ꯫ ꯃꯍꯥꯛ ꯑꯁꯤꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯒꯤ ꯃꯒꯨꯟ ꯑꯁꯤ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯌꯧꯅꯤꯡꯕ ꯃꯇꯝꯗ ꯌꯧꯕ ꯉꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯁꯤꯕꯁꯨ ꯅꯥꯏꯗꯦ, ꯈꯣꯌꯨꯝ ꯂꯥꯏꯒ ꯄꯥꯡꯈꯛꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦ꯫ ꯉꯁꯤꯗꯒꯤ ꯆꯍꯤ 400ꯂꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯑꯃꯥꯏꯕ ꯑꯁꯦ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ, ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕꯁꯤꯡꯅ ꯊꯦꯝ ꯅꯧꯗꯨꯅ ꯀꯧꯊꯣꯛꯂꯒ ꯃꯥꯒꯤ ꯃꯍꯩꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯖꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯤꯕ ꯂꯩꯋꯥꯁꯤꯡ ꯑꯁꯤꯗꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯕꯨꯠ ꯑꯣꯟꯅꯅꯕ ꯂꯩꯋꯥꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯗ ꯇꯠꯇꯅ ꯍꯥꯏꯔꯝꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯩꯔꯤꯕ ꯃꯍꯩꯁꯤꯡ ꯑꯗꯣ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗꯦ꯫ ꯃꯗꯨꯗ ꯑꯃꯥꯏꯕꯁꯤꯡꯅ ꯅꯪꯒꯤ ꯊꯋꯥꯏꯗꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯦ, ꯑꯗꯨꯒ ꯅꯪꯒꯤ ꯍꯛꯆꯥꯡꯗꯤ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯗꯨꯅꯤ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯂꯦꯞꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯈꯨꯝꯈꯤ꯫ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯤ ꯑꯣꯏꯗ꯭ꯔꯤ, ꯂꯥꯏ ꯑꯣꯏꯔꯦ ꯇꯥꯛꯄꯅꯤ꯫ ꯑꯗꯨꯁꯨ ꯂꯥꯏ ꯐꯠꯇꯕ, ꯃꯤꯗꯒꯤ ꯑꯣꯟꯕ ꯂꯥꯏ, ꯃꯤ ꯈꯔꯣꯕ ꯑꯣꯜꯂꯦ ꯍꯥꯏꯕꯗꯣ ꯃꯥꯕꯨ ꯀꯧꯔꯨꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯈꯪꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯐꯅꯅꯕ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯑꯃꯥꯏꯕ ꯃꯌꯥꯝꯅ ꯐꯥꯖꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯃꯅ ꯑꯃꯨꯛ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯃꯍꯥꯛ ꯃꯅꯤꯡ ꯇꯝꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯤ ꯀꯌꯥ ꯍꯥꯠꯂꯛꯄꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯃꯥꯏꯕ ꯀꯌꯥꯅ ꯑꯃꯨꯛꯀꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯐꯥꯖꯤꯟꯈꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯅ ꯃꯥꯒꯤ ꯑꯋꯥꯕ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯃꯥꯕꯨ ꯊꯥꯗꯣꯛꯈ꯭ꯔꯕꯗꯤ ꯃꯤ ꯑꯗꯨꯅ ꯄꯥꯝꯂꯤꯕ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯤꯕ ꯃꯥꯏꯕ ꯑꯗꯨꯅ ꯃꯥꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯄꯤꯕ ꯉꯝꯒꯅꯤ, ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯃꯤ ꯐꯥꯎꯕ ꯍꯤꯡꯒꯠꯍꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯑꯗꯣ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ꯫ ꯂꯧꯁꯤꯡ ꯌꯥꯝꯅ ꯁꯤꯡꯕ, ꯃꯄꯨꯡ ꯐꯥꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯃꯥꯏꯕꯇꯅ ꯇꯧꯒꯗꯕꯅꯤ꯫ ꯃꯥꯕꯨ ꯀꯧꯊꯣꯛꯄꯒꯤ ꯂꯥꯏꯔꯣꯟꯗꯤ ꯃꯈꯥꯗ ꯏꯖꯔꯦ꯫ ꯑꯁꯣꯝꯅ ꯏꯔꯝꯂꯤꯕꯗꯨ ꯄꯥꯔꯨꯕꯗ ꯒꯨꯁꯤꯟꯗꯣ ꯋꯥꯈꯜꯗ ꯑꯀꯤꯕꯗꯤ ꯐꯥꯎꯏ, ꯑꯗꯨꯕꯨ ꯂꯥꯏ ꯑꯣꯟꯈ꯭ꯔꯕ ꯑꯃꯥꯏꯕ ꯑꯗꯣ ꯀꯧꯊꯣꯛꯄꯗ ꯁꯤꯕ ꯅꯥꯕꯒꯤ ꯋꯥꯔꯤꯗꯤ ꯄꯟꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯒꯨꯁꯤꯟꯗꯣ ꯂꯥꯏ ꯑꯣꯟꯈ꯭ꯔꯕ ꯑꯃꯥꯏꯕ ꯑꯗꯣ ꯀꯧꯊꯣꯛꯂꯒꯦ ꯍꯥꯏꯅ ꯆꯞ ꯆꯥꯅ ꯈꯟꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯒꯣꯁꯤꯟꯅ ꯂꯥꯏ ꯑꯣꯟꯈ꯭ꯔꯕ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯀꯧꯊꯣꯛꯅꯅꯕ ꯂꯥꯏꯔꯣꯟ ꯑꯗꯣ ꯄꯥꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯄꯥꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯤꯟꯐꯥ ꯂꯣꯏꯅ ꯄꯨꯔꯦ꯫ ꯃꯗꯨꯗꯒꯤ ꯒꯣꯁꯤꯟꯅ ꯂꯥꯏꯔꯣꯟ ꯑꯗꯣ ꯆꯥꯡꯌꯦꯡ ꯇꯧꯔꯒꯦ ꯈꯟꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯊꯥꯁꯤ ꯅꯨꯃꯤꯠ ꯑꯃꯒꯤ ꯑꯍꯤꯡ ꯉꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯉꯥꯏꯔꯛꯄꯅ ꯊꯥꯁꯤ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯂꯦ꯫ ꯒꯣꯁꯤꯟ ꯉꯁꯤꯗꯤ ꯊꯥꯁꯤ ꯅꯨꯃꯤꯠꯅꯤ ꯈꯟꯗꯨꯅ ꯁꯦꯝ ꯁꯥꯔꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯒꯣꯁꯤꯟꯗꯨ ꯃꯁꯥꯗ ꯆꯔꯥꯡꯅꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯤ꯫ ꯃꯁꯥꯗ ꯃꯥꯅ ꯉꯁꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯀꯔꯤ ꯊꯣꯛꯂꯒꯕ ꯍꯥꯏꯗꯨꯅ ꯃꯤꯄꯥꯏꯕꯁꯨ ꯄꯣꯛꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯃꯍꯥꯛ ꯆꯥꯛ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗ꯭ꯔꯤ꯫ ꯃꯁꯥ ꯑꯗꯣ ꯇꯔꯪ ꯑꯃꯗ ꯏꯇꯥꯎ ꯇꯥꯎꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯇꯝꯗꯨ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯒꯣꯁꯤꯟꯗꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ, ꯑꯗꯨꯒ ꯌꯥꯝꯅ ꯊꯥꯞꯅ ꯂꯥꯛꯂꯦ꯫ ꯊꯥꯁꯤ ꯅꯨꯃꯤꯠ ꯑꯣꯏꯕꯅꯤꯅ ꯃꯝꯕꯅꯁꯨ ꯈꯝ ꯊꯦꯡꯂꯤ꯫ ꯒꯣꯁꯤꯟ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯜꯒꯤ ꯂꯧꯀꯣꯜꯂꯣꯝꯗ ꯑꯁꯨꯝ ꯂꯥꯛꯂꯤ, ꯑꯗꯨꯒ ꯂꯧꯀꯣꯜ ꯌꯧꯔꯕꯗ ꯃꯤ ꯂꯩꯅꯗꯕ ꯑꯃꯟꯕ ꯂꯧꯇꯥꯡ ꯁꯪ ꯑꯃꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯦꯟꯗꯜ ꯆꯨꯈꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯥꯅ ꯄꯣꯔꯛꯄ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯊꯝꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯒꯣꯁꯤꯟꯗꯣ ꯃꯁꯥꯗ ꯑꯀꯤꯕ ꯑꯁꯨꯝ ꯐꯥꯎꯔꯛꯂꯤ꯫ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯇꯣꯛꯂꯁꯤꯔꯥ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯀꯤꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯜꯂꯕ ꯂꯧꯇꯥꯡ ꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯅꯣ ꯑꯃ ꯁꯣꯔ ꯐꯤ ꯀꯥꯝꯗꯨꯅ ꯗꯨꯡ ꯗꯨꯡ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ꯫ ꯃꯗꯨꯗ ꯒꯣꯁꯤꯟꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯂꯥꯏ ꯐꯥꯎꯕ ꯀꯧꯗ꯭ꯔꯤ ꯂꯥꯛꯄ ꯍꯧꯔꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯧꯇꯥꯡ ꯁꯪ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯥꯎꯈꯤ꯫
ꯑꯁꯨꯝꯅ ꯒꯨꯁꯤꯟꯗꯣ ꯀꯟꯅ ꯂꯥꯎꯔꯒ ꯃꯜꯂꯕ ꯂꯣꯛꯇꯥꯡꯁꯤꯡ ꯑꯗꯨꯗ ꯆꯦꯟꯁꯤꯟꯒꯦ ꯇꯧꯕꯗ ꯃꯈꯣꯡꯗ ꯅꯥꯄꯤꯅ ꯂꯧꯁꯤꯟꯕꯗꯒꯤ ꯎꯞꯁꯤꯟꯗꯨꯅ ꯑꯃꯨꯛ ꯇꯨꯁꯤꯟꯈꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯀꯟꯅ ꯂꯥꯎꯕ ꯑꯗꯨꯗ ꯃꯥꯅ ꯎꯈꯤꯕ ꯄꯣꯠꯁꯛ ꯑꯗꯣ ꯒꯨꯗꯨꯡ ꯒꯨꯗꯨꯡ ꯆꯦꯟꯈ꯭ꯔꯦ꯫ ꯃꯗꯨꯗ ꯒꯨꯁꯟꯅ ꯁꯟ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ, ꯑꯁ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯔꯨꯔꯦꯗ, ꯑꯁ ꯑꯩ ꯃꯁꯤ ꯊꯕꯛꯁꯤ ꯇꯣꯛꯄꯅ ꯐꯔꯦꯗ, ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯗꯅꯅꯦ ꯁꯤꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯒꯨꯁꯤꯟꯗꯣ ꯃꯥꯅ ꯆꯨꯈꯠꯂꯛꯂꯤꯕ ꯀꯦꯟꯗꯜꯁꯤꯡ ꯑꯗꯨ ꯃꯨꯊꯠꯅꯅꯕ ꯇꯧꯏ꯫ ꯃꯗꯨꯗ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯋꯥꯅ ꯉꯥꯏꯔꯛꯄꯅꯤ, ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯏꯃꯥꯗꯣ ꯑꯩ ꯀꯟꯗꯕ ꯌꯥꯗꯦ, ꯑꯩ ꯂꯥꯏꯁꯦ ꯀꯧꯊꯣꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯒꯣꯁꯤꯟꯅ ꯂꯥꯏ ꯀꯧꯊꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯒꯣꯁꯤꯟꯒꯤ ꯃꯜꯂꯕ ꯂꯣꯛꯇꯥꯡꯁꯤꯡ ꯑꯗꯣ ꯑꯃꯨꯕ ꯃꯩꯈꯨꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯟꯈ꯭ꯔꯤ꯫ ꯇꯧꯔꯤꯕꯗꯣ ꯒꯣꯁꯟꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯂꯥꯏꯔꯣꯟ ꯑꯗꯣ ꯃꯃꯤꯠ ꯖꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯁꯣꯟꯕ ꯂꯦꯞꯇ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯒꯣꯁꯤꯟꯗꯣ ꯂꯩꯋꯥ ꯁꯣꯟꯕ ꯂꯣꯏꯔꯗꯨꯅ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯗꯨꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯃꯤꯠ ꯃꯨꯁꯤꯟ ꯃꯨꯕ, ꯃꯁꯝ ꯈꯣꯏꯕ, ꯃꯁꯝ ꯏꯐꯥ ꯐꯥꯕ, ꯃꯃꯥꯏ ꯏꯈꯨꯏ ꯈꯨꯏꯕ ꯑꯍꯟ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯒꯣꯁꯤꯟ ꯀꯤꯕꯅ ꯋꯥ ꯉꯥꯡꯕ ꯊꯣꯛꯇ꯭ꯔꯦ꯫ ꯒꯣꯁꯤꯟ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯂꯦ꯫ ꯃꯍꯥꯛ ꯃꯁꯥ ꯑꯁꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯖꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯀꯤꯕ ꯄꯨꯝꯕ ꯐꯥꯖꯤꯟꯅꯅꯕ ꯍꯣꯠꯅꯖꯩ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯍꯟ ꯑꯗꯨꯅ, ꯀꯔꯤ ꯊꯧꯗꯥꯒꯤ ꯑꯩꯕꯨ ꯀꯧꯔꯤꯕꯅꯣ ꯑꯃꯥꯏꯕ ꯄꯤꯀꯅꯥꯎ? ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯒꯣꯁꯤꯟ ꯈꯨꯝꯐꯝ ꯈꯪꯗꯗꯨꯅ ꯅꯁꯛ ꯌꯦꯡꯒꯦꯅ ꯀꯧꯕꯅꯤ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯒꯣꯁꯤꯟꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯍꯟ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯉꯛꯏ, ꯑꯗꯨꯒ ꯑꯁꯨꯝ ꯋꯥꯡꯈꯠꯂꯛꯂꯦ꯫ ꯃꯗꯨꯗ ꯒꯣꯁꯤꯟꯅ ꯅꯠꯇꯦ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯍꯟꯅꯅꯕ ꯀꯧꯕꯅꯦ ꯍꯥꯏꯅ ꯑꯃꯨꯛ ꯈꯨꯝꯈꯤ꯫ ꯃꯗꯨꯗ ꯑꯍꯟ ꯑꯗꯨꯅ, ꯑꯣ ꯑꯩꯕꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯀꯧꯕꯅꯦ ꯍꯥꯏꯕ, ꯐꯔꯦ ꯑꯗꯨꯃ ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ꯫ ꯇꯧꯕꯇꯕꯨ ꯑꯩ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯆꯥꯗ ꯊꯛꯇꯅ ꯂꯩꯔꯛꯂꯤꯕꯅꯤ, ꯑꯗꯨꯅ ꯅꯪꯅ ꯑꯩꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯥꯛꯊꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯍꯣꯏ ꯑꯩ ꯄꯤꯅꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯄꯤꯛꯇ꯭ꯔꯨꯀꯥꯛ ꯍꯥꯏꯔꯣ, ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ? ꯑꯩ ꯍꯥꯏꯖꯒꯦ, ꯇꯥꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯃꯥꯗꯣ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯗꯨꯅ ꯂꯩꯔꯤ꯫ ꯀꯔꯤꯃꯠꯇꯁꯨ ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯏꯃꯥꯗꯣ ꯌꯥꯏꯕꯤ ꯃꯥꯡꯕꯅ ꯍꯥꯜꯂꯒꯅꯤ꯫ ꯑꯗꯨꯅ ꯏꯃꯥꯗꯣ ꯐꯅꯅꯕ ꯎꯄꯥꯏ ꯑꯃꯇꯪ ꯇꯥꯛꯄꯤꯌꯨꯍꯦ ꯚꯨꯠ꯫ ꯑꯩꯗꯤ ꯚꯨꯠ ꯅꯠꯇꯦꯀꯣ, ꯑꯩꯗꯤ ꯚꯨꯠꯇꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯤ ꯈꯔꯣꯕꯅꯤ, ꯃꯤ ꯈꯔꯣꯕ꯫ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯅꯣꯏꯒꯤ ꯅꯃꯥꯗꯨ ꯅꯥꯔꯦ, ꯃꯥꯕꯨ ꯎꯄꯥꯏ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯍꯥꯏꯒꯦ ꯇꯥꯎ꯫ ꯍꯤꯗꯥꯛ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯁꯦ ꯌꯥꯝꯅ ꯇꯥꯡꯕ ꯃꯅꯥ ꯑꯃꯗꯒꯤ ꯁꯨꯡꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯅꯥ ꯑꯗꯣ ꯅꯪꯅ ꯍꯦꯛꯂꯨꯔꯒ ꯁꯨꯒꯥꯏꯔꯒ ꯈꯣꯏꯍꯤꯒ ꯄꯤꯊꯛꯀꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯅꯪꯒꯤ ꯅꯃꯥꯗꯣ ꯁꯣꯏꯗꯅ ꯐꯒꯅꯤꯀꯣ꯫ ꯑꯗꯣ ꯀꯔꯤ ꯃꯅꯥ ꯑꯣꯏꯔꯕꯅꯣ? ꯀꯗꯥꯏꯗ ꯍꯧꯕꯅꯣ? ꯇꯦꯔꯥ ꯄꯥꯏꯕꯤ ꯃꯅꯥꯔꯣ ꯅꯠꯇ꯭ꯔꯒꯅ ꯇꯨꯅꯤꯡꯈꯣꯛꯂꯣ? ꯑꯄꯪꯕ ꯑꯃꯥꯏꯕ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯃꯤꯔꯝꯂꯦꯟꯒꯤ ꯍꯤꯗꯥꯛꯅꯤꯅꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯂꯥꯏꯔꯝꯂꯦꯟꯒꯤ ꯍꯤꯗꯥꯛ, ꯃꯃꯤꯡꯅ ꯇꯔꯥꯏꯈꯣꯡꯁꯥꯡ ꯂꯩꯍꯥꯎꯁꯦꯡ ꯍꯥꯏꯅ ꯀꯧꯏ꯫ ꯃꯗꯨꯒꯤ ꯍꯤꯗꯥꯛ ꯑꯗꯨ ꯃꯗꯨ ꯍꯥꯏꯕꯅꯤꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ꯫ ꯑꯗꯨꯗꯤ ꯂꯥꯏꯔꯩꯕꯥꯛꯇꯗꯤ ꯀꯔꯝꯅ ꯆꯠꯀꯗꯧꯔꯤꯕ? ꯃꯤ ꯈꯔꯣꯕ, ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯑꯩ ꯁꯤꯔꯣ ꯍꯥꯏꯕꯅꯤꯅꯦ꯫ ꯅꯠꯇꯦ, ꯑꯩꯅ ꯅꯪ ꯀꯧꯔꯤꯕꯁꯤꯕꯨ ꯑꯩ ꯁꯤꯅꯕ꯭ꯔꯣ? ꯉꯥꯏꯈꯣ, ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯍꯤꯗꯥꯛ ꯑꯗꯣ ꯑꯩꯅ ꯍꯦꯛꯂꯨꯒꯗꯕꯅꯤ, ꯅꯪꯗꯤ ꯃꯁꯛꯁꯨ ꯈꯪꯗꯅ꯫ ꯍꯣꯏꯅꯦ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯗꯤ ꯐꯩꯗꯅ꯫ ꯍꯌꯦꯡꯗꯤ ꯑꯩ ꯄꯨꯡꯐꯝ ꯑꯁꯤꯃꯛꯇꯗ ꯅꯪꯕꯨ ꯀꯧꯔꯛꯀꯅꯤ꯫ ꯃꯗꯨꯗ ꯃꯤ ꯈꯔꯣꯕ ꯅꯪꯅ ꯍꯤꯗꯥꯛꯇꯨ ꯄꯨꯔꯒ ꯂꯥꯛꯀꯗꯕꯅꯤꯀꯣ꯫ ꯑꯗꯨꯅꯗꯅꯦ ꯍꯩ ꯃꯥꯏꯕ ꯄꯦꯀꯅꯥꯎ, ꯋꯥ ꯑꯃ ꯂꯩꯔꯤꯅꯦ꯫ ꯀꯔꯤ ꯋꯥꯅꯣ? ꯑꯩꯅ ꯍꯤꯗꯥꯛ ꯑꯗꯨ ꯂꯧꯔꯨꯕꯒꯤ ꯑꯩꯒꯤ ꯆꯥꯛꯊꯥꯛꯇꯤ ꯀꯔꯤ ꯑꯣꯏꯅ ꯅꯪ ꯄꯤꯒꯅꯤ? ꯃꯗꯨ ꯑꯩꯗꯤ ꯈꯪꯗꯦ, ꯃꯤ ꯈꯔꯣꯕ, ꯅꯪ ꯍꯥꯏꯔꯛꯑꯣ꯫ ꯐꯔꯦ ꯑꯩ ꯍꯥꯏꯒꯦ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯁꯨꯝ ꯆꯠꯂꯒ ꯆꯤꯡ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯆꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯄꯥꯔꯨꯃꯥ ꯆꯤꯡ ꯀꯧꯕꯅꯤ꯫ ꯆꯤꯡ ꯑꯗꯨꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩꯗ ꯑꯁꯨꯝ ꯆꯠꯂꯒ ꯂꯥꯏꯁꯪ ꯑꯃ ꯂꯩꯕꯅꯤ꯫ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯍꯦꯛ ꯃꯌꯥꯏꯗ ꯇꯧꯈꯥꯏꯌꯨ꯫ ꯃꯗꯨꯗ ꯆꯐꯨ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯃꯗꯨꯒꯤ ꯆꯐꯨ ꯑꯗꯨ ꯅꯪꯅ ꯊꯨꯒꯥꯏꯌꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯅꯃꯥꯗꯨ ꯑꯩꯅ ꯀꯟꯕ ꯉꯝꯒꯅꯤꯀꯣ꯫
ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯔꯤꯕ ꯃꯈꯩ ꯄꯤꯒꯅꯤ, ꯇꯧ ꯍꯥꯏꯔꯤꯕ ꯃꯈꯩ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤ ꯅꯨꯡꯉꯥꯏꯍꯟꯒꯦꯔꯥ? ꯍꯥꯏꯗꯤ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯃ ꯄꯤꯒꯦꯔꯕ? ꯄꯤꯒꯦꯅꯤ, ꯑꯩ ꯁꯣꯏꯗꯅ ꯄꯤꯒꯦ꯫ ꯅꯪꯅ ꯆꯐꯨ ꯑꯗꯨꯗ ꯊꯨꯒꯥꯏꯌꯨ꯫ ꯐꯔꯦ, ꯑꯩ ꯍꯌꯦꯡꯃꯛ ꯆꯠꯂꯒ ꯆꯐꯨ ꯑꯗꯣ ꯊꯨꯒꯥꯏꯔꯨꯔꯒꯦ꯫ ꯑꯗꯣ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯁꯦ ꯀꯔꯝꯕ ꯀꯥꯟꯗ ꯐꯍꯟꯒꯗꯧꯔꯤꯕꯅꯣ? ꯍꯤꯗꯥꯛꯇꯣ ꯍꯦꯛ ꯊꯛꯄꯒ ꯑꯗꯨꯝ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯀꯟꯈꯠꯂꯛꯂꯒꯗ꯭ꯔꯕ? ꯑꯩꯅ ꯄꯨꯔꯛꯀꯗꯧꯔꯤꯕ ꯍꯤꯗꯥꯛ ꯑꯗꯣ ꯍꯦꯛ ꯄꯤꯊꯛꯄꯒ ꯇꯞꯅ ꯇꯞꯅ ꯀꯟꯈꯠꯂꯛꯂꯒꯗꯕꯅꯤꯅꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯇꯨꯡꯗ ꯅꯪꯕꯨ ꯑꯃꯨꯛ ꯀꯧꯔꯛꯂꯒꯅꯤ꯫ ꯃꯗꯨꯗ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯑꯗꯣ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯈꯪꯂꯦꯗꯅ? ꯅꯨꯃꯤꯠ 6ꯅꯤ ꯐꯥꯗ꯭ꯔꯤꯉꯩꯗ ꯀꯧꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯩ ꯈꯪꯖꯔꯦ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯑꯩꯒꯤ ꯆꯥꯛꯊꯥꯛ ꯄꯤꯔꯣ꯫ ꯅꯪꯒꯤ ꯆꯥꯛꯊꯥꯛ? ꯅꯪꯒꯤ ꯆꯥꯛꯊꯥꯛ ꯀꯔꯤ ꯄꯤꯌꯨ ꯍꯥꯏꯕꯅꯣ? ꯃꯤ ꯈꯔꯣꯕꯧ? ꯉꯁꯤꯒꯤꯗꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕꯅꯤꯅ ꯅꯪꯅ ꯀꯠꯂꯤꯕ ꯄꯣꯠꯂꯝꯁꯤꯡꯁꯦ ꯑꯣꯏꯅ ꯆꯥꯔꯒ ꯆꯠꯂꯒꯦ꯫ ꯍꯥꯏ ꯑꯃꯥꯏꯕ ꯃꯆꯥ, ꯃꯊꯪꯗꯤ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯑꯃ ꯄꯤꯒꯗꯕꯅꯤꯀꯣ꯫ ꯑꯗꯨꯒ ꯅꯪ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ ꯁꯣꯏꯕ ꯌꯥꯗꯦꯀꯣ꯫ ꯆꯐꯨ ꯊꯨꯒꯥꯏꯕꯗꯨꯕꯨ ꯍꯥꯏꯕ꯫ ꯑꯩ ꯁꯣꯏꯗꯅꯕ ꯇꯧꯖꯔꯒꯦ꯫ ꯃꯤ ꯈꯔꯣꯕ, ꯆꯠꯄꯤꯔꯣ꯫ ꯐꯔꯦ ꯐꯔꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯍꯌꯦꯡ ꯅꯪꯅ ꯆꯐꯨ ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨ ꯌꯧꯅꯕ ꯆꯠꯄꯗ ꯂꯝꯕꯤ ꯈꯪꯅꯅꯕ ꯁꯦꯁꯦ ꯃꯁꯤꯒꯤ ꯃꯍꯤ ꯑꯁꯦ ꯊꯛꯆꯤꯜꯂꯨ꯫ ꯀꯩꯅꯣ ꯁꯤꯕꯣ? ꯏꯔꯣ? ꯑꯩꯕꯥ, ꯑꯄꯪꯕ ꯑꯃꯥꯏꯕ ꯃꯆꯥ, ꯄꯤꯀꯅꯥꯎ! ꯑꯩꯅ ꯅꯪꯉꯣꯟꯗ ꯏ ꯄꯤꯊꯛꯀꯗ꯭ꯔꯣ? ꯅꯪꯉꯣꯟꯗ ꯄꯤꯊꯛꯅꯅꯕ ꯏꯗꯤ ꯂꯥꯏꯔꯗꯅ ꯑꯩꯅ ꯊꯛꯅꯅꯕ ꯏ ꯐꯥꯎꯕ ꯂꯩꯇꯦ꯫ ꯁꯦ ꯊꯛꯆꯤꯜꯂꯨ꯫ ꯃꯁꯤ ꯊꯛꯑꯒ ꯀꯔꯝꯅ ꯃꯐꯝ ꯑꯗꯨ ꯈꯪꯒꯗꯧꯔꯤꯕꯅꯣ? ꯃꯁꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯈ꯭ꯔꯦꯗ꯫ ꯑꯩ ꯆꯠꯂꯒꯦ꯫ ꯊꯛꯀꯦ꯫ ꯁꯤꯗꯤ ꯂꯍꯤꯡ ꯃꯅꯝ ꯅꯝꯃꯤꯗ꯫ ꯑꯃꯨꯛ ꯁꯤꯗꯅꯕ? ꯀꯔꯤꯒꯤ ꯁꯤꯒꯅꯤ ꯍꯥ? ꯁꯤꯔꯣꯏ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯦ ꯑꯃꯥꯏꯕ ꯃꯆꯥ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯤ ꯈꯔꯣꯕꯗꯣ ꯃꯥꯡꯈ꯭ꯔꯦ꯫ ꯃꯗꯨꯗ ꯒꯣꯁꯤꯟꯅ ꯂꯥꯏ ꯁꯥꯟꯅꯕꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯖꯥꯠꯅꯤꯅꯦ꯫ ꯑꯩꯗꯤ ꯀꯌꯥꯗ ꯀꯤꯔꯨꯔꯕ? ꯃꯈꯣꯏꯁꯨ ꯇꯥꯏꯕꯪ ꯃꯤꯒꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯏꯗꯅ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯩꯒꯤ ꯏꯃꯥ ꯅꯥꯕ ꯐꯔꯛꯀꯗꯕ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯅꯨꯡꯉꯥꯏꯔꯒꯗꯕ꯫ ꯍꯥꯏꯁ, ꯅꯣꯡꯁꯤꯗꯤ ꯉꯥꯜꯂꯛꯂꯦꯗꯅ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯎꯆꯦꯛꯁꯤꯡ ꯈꯣꯡꯕ ꯍꯧꯔꯛꯂꯦꯗꯅ꯫ ꯏꯃꯥ ꯍꯣꯏ ꯍꯧꯒꯠꯅꯔꯝꯂꯅꯤ꯫ ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯒꯣꯁꯤꯟꯗꯣ ꯉꯁꯥꯏ ꯃꯈꯩ ꯀꯤꯔꯝꯕ ꯄꯨꯝꯅꯃꯛ ꯐꯈ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯅꯨꯡꯉꯥꯏꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯑꯌꯨꯛꯀꯤ ꯁꯝꯄꯣꯠ ꯈꯣꯏꯕ ꯃꯤ ꯀꯌꯥ ꯑꯃ ꯃꯥꯒꯤ ꯁꯟ ꯍꯣꯏꯗꯨꯅ ꯄꯣꯠꯄꯨ ꯂꯥꯡꯒꯣꯜ ꯊꯥꯡꯒꯠꯇꯨꯅ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯅꯔꯤ꯫ ꯃꯗꯨꯗ ꯑꯍꯟ ꯑꯃꯅ, ꯑꯁꯤꯕꯨ ꯂꯩꯈꯤꯗ꯭ꯔꯕ ꯄꯥꯏꯈꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯉꯥꯎꯔꯤ ꯇꯧꯏ ꯍꯥꯏꯅꯕꯗꯨ ꯅꯠꯇ꯭ꯔꯣ ꯅꯁꯤꯕꯣ? ꯃꯥꯅꯤꯅꯦ꯫ ꯃꯥꯗꯤ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕ? ꯉꯥꯏꯈꯣ꯫ ꯃꯥꯒꯤꯁꯤ ꯄꯣꯠ ꯍꯨꯔꯥꯟꯕ ꯆꯠꯂꯨꯔꯤꯕ ꯑꯣꯏꯔꯝꯒꯅꯤꯅꯦ꯫ ꯏꯕꯨꯡꯉꯣ! ꯈꯨꯔꯥ, ꯅꯪꯕꯨ ꯄꯥꯏꯈꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯣ? ꯍꯣꯏ, ꯃꯥꯅꯤ ꯈꯨꯔꯥ꯫ ꯅꯪꯗꯤ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕ ꯍꯥ? ꯈꯨꯔꯥ, ꯑꯩꯁꯤ ꯉꯔꯥꯡꯗꯒꯤ ꯁꯟ ꯑꯃ ꯀꯥꯔꯛꯇꯦ ꯍꯥꯏꯗꯨꯅ ꯊꯤꯖꯔꯨꯕꯅꯤ꯫ ꯑꯣꯍꯣ, ꯉꯥꯏꯈꯣ꯫ ꯁꯟꯗꯨꯗꯤ ꯐꯪꯂꯕ꯭ꯔꯣ? ꯍꯣꯏ ꯈꯨꯔꯥ, ꯈꯨꯜꯒꯤ ꯂꯧꯀꯣꯜꯗ ꯁꯖꯤꯛ ꯆꯥꯍꯧꯔꯤ꯫ ꯑꯗ ꯑꯇꯩ ꯁꯟꯁꯨ ꯍꯣꯏꯗꯔꯛꯂꯒꯗꯕꯅꯤꯅ ꯑꯃꯨꯛ ꯍꯣꯏꯒꯠꯂꯨꯗꯅ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯊꯝꯖꯔꯝꯂꯕꯅꯤ꯫ ꯑꯗꯨꯗꯤ ꯈꯨꯔꯥ ꯍꯣꯏ, ꯑꯩ ꯑꯇꯩ ꯁꯟꯁꯤꯡꯗꯨ ꯑꯃꯨꯛꯇ ꯍꯣꯏꯗꯔꯨꯈꯤꯒꯦ꯫ ꯍꯣꯏ, ꯆꯠꯂꯣ꯫ ꯇꯥꯗ ꯂꯣꯡꯖꯥꯒꯤ ꯁꯟ ꯍꯟꯖꯜꯂꯛꯇꯦ ꯍꯥꯏꯗꯨ ꯑꯣꯏꯔꯤꯅꯤꯅꯦ꯫ ꯃꯥꯅꯤ ꯈꯨꯔꯥ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯦ꯫ ꯍꯣꯏ, ꯌꯧꯔꯣ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯃꯤꯒꯤ ꯑꯋꯥꯕꯗꯤ ꯈꯪꯉꯤꯅꯦ, ꯃꯁꯥꯒꯤ ꯃꯊꯧ ꯅꯤꯡꯊꯤꯅ ꯈꯪꯉꯦ ꯍꯥꯏꯕ꯫ ꯑꯩꯈꯣꯏꯗꯤ ꯍꯨꯔꯥꯟꯕ ꯆꯠꯂꯨꯔꯤꯕꯣꯏ ꯈꯜꯂꯨꯔꯦꯅꯦ ꯍꯥ? ꯁꯤꯗꯅꯤꯅꯦꯍꯦ ꯇꯥꯗ, ꯃꯤ ꯍꯥꯏꯁꯦ ꯈꯟꯕ ꯉꯥꯛꯇꯅ ꯆꯨꯝꯕ ꯅꯠꯇꯦ, ꯈꯪꯕ ꯑꯃ ꯆꯪꯏ ꯍꯥꯏꯔꯤꯕꯁꯦ꯫ ꯆꯨꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯟꯁꯤꯡꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯆꯠꯈ꯭ꯔꯤ꯫ ꯒꯣꯁꯤꯟꯁꯨ ꯌꯨꯝꯗ ꯆꯪꯗꯅ ꯈꯨꯟꯒꯤ ꯁꯟꯁꯤꯡ ꯑꯗꯣ ꯍꯣꯏꯗꯅꯕ ꯑꯣꯏꯅ ꯂꯥꯛꯂꯤ꯫ ꯁꯣꯝꯗ ꯌꯨꯝꯗꯅ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯒꯣꯁꯟ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯃꯥ ꯇꯤꯂꯣꯇꯃꯥꯗꯣ ꯏꯄꯥ ꯄꯥꯈꯠꯆꯩ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯉꯝꯗ ꯍꯧꯒꯠꯂꯛꯂꯒ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯕꯨ ꯀꯧꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯒꯣꯁꯤꯟꯕꯨ
ꯊꯤꯔꯨꯅꯕ ꯍꯥꯏꯕꯗꯒꯤ ꯗꯦꯅꯦ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯎ ꯑꯃꯒꯅ ꯒꯣꯁꯦꯟꯕꯨ ꯊꯤꯕ ꯂꯥꯛꯂꯤ ꯃꯗꯨꯗ ꯃꯤꯑꯣꯏ ꯑꯃꯅ ꯁꯟ ꯁꯦꯟꯕ ꯆꯠꯈ꯭ꯔꯦ ꯃꯥꯗꯤ ꯍꯥꯏꯔꯛꯄꯗꯒꯤ ꯈꯨꯟꯒꯤ ꯁꯟꯖꯥꯕꯨꯡꯗ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯃꯗꯨꯗ ꯂꯩꯔꯝꯗꯕꯗꯒꯤ ꯂꯧꯀꯣꯜꯗ ꯑꯃꯨꯛ ꯂꯥꯛꯈꯤ ꯃꯗꯨꯗ ꯁꯟꯁꯤꯡꯗꯤ ꯊꯦꯡꯅꯈꯤ ꯑꯗꯨꯕꯨ ꯒꯣꯁꯤꯟꯗꯤ ꯊꯦꯡꯅꯈꯤꯗꯦ ꯃꯗꯨꯗ ꯒꯣꯁꯤꯟꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯅ ꯒꯣꯁꯤꯟꯕꯨ ꯀꯨꯏꯀꯧ ꯀꯧꯈꯤ ꯃꯗꯨꯗ ꯒꯣꯁꯤꯟꯗꯣ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯈꯨꯝꯂꯛꯈꯤ ꯑꯗꯨꯒ ꯀꯟꯅꯁꯨ ꯆꯦꯜꯂꯛꯂꯤ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯒꯣꯁꯤꯟꯅ ꯍꯥꯏ ꯅꯈꯣꯏ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦ ꯑꯩꯕꯣ ꯅꯕꯥꯅꯤ ꯎꯕꯗꯨꯗ ꯑꯩ ꯆꯤꯔꯛꯂꯤꯕꯅꯤꯅꯦ ꯁꯦ ꯅꯕꯥꯅꯤ ꯁꯟꯁꯤꯡꯁꯦ ꯑꯃꯨꯛꯇ ꯁꯦꯟꯅꯔꯝꯃꯨ ꯑꯩ 이마기 히락 놓고 짤룩히게 따쪽 그다이드노 하이 호렌 할락다가 하이라게 아스 아이코이 따속세 아이코이 매양기 호나버다 나오러버 잘라네 하이 야이마 능 좀더 까로 아두가 이마다네 군기 산자붕다 따쪽가 이바니 산첼로리 하이다나 크라 담고 이마다 바칼라만 해봐 호이 따쪽 아이나 덕바 좀 콤루라게 호이 호이 찔러 아이코이 따쪽나 떠우리바 시부까리노 marang ahingdagini mana thokraga hanjilaktrise aduga hojikna san chendura lerami aduga mana ahing paraba lairtuna kari tasaudi iba paba kharadi heopani atai angang sing amadi ai kari mata heudrabani do aina larik singdu yenglubada akibagi akibang haktani madugi layon do tasawna parga lai sanadu iba sodan wayrangani aisu iba paba se khara haram labadi kari larik no haibado khanglom gadabani aduga amaromda wafamsi imada haidu ure wakal laina oiduna pangkhanda khanjilaga punsi ten khigadori do as aikhoi ta songa tawrise kari no ai khangdrada sansinga sumba chekhene hai san hai asopna gosingi hek makhada leidiba manaw nupa danina गोसिन्ना लुना तौरिबा थबकसे खरदी खंखी अदुबु महांगना कनादा सु हाइदोखिरी नकन अमरोमदना गोसिन्दो ngarang mi kharobana hairamबगी मतुंग इन्ना महाक लाइसंग मंदिर अमगी मनाक्ता लाक्ली मंदिर अदो योरकपदा मी मयाम अमसु लाई खोइरंबा लाक्नरी मदु उबदा गोसिन्ना खल्ली ओ आइना आइगी मित्ता अमुबा मैखु काबा अमा उइ हाइरिबसिदी मंदिर सी ओइरे लाइसंग मंदिर असी ओइरम माले मी खरोबगी सफु लई हाइबदो अदुबु आई करमना चंगसिगे माइ मची खुमजलगा हेक्ता चंगलगे आसमना खल्लगा वासिन्ना मंदिर अदुदा चंगलकपदा इहांग हांगलंबा अतिया अदो अमुबा नोंगना पुंकुप कुपसिलकले खुदक अदुदा अकनबा नुक्सित सिटपा हौरकले ngasai makai magi mamita amuba maiku ka aduna मंदिर अदुन लेबा जगा अदु खंगलिबदु ngarang mi kharoba aduna pithakiba mahi adurani masigi matung nusit ado kanban khibana laisang mandir aduda lai khoiramba lakpa mi singna katliba potlam singado loina humdokre amadi laisang mandir adugi kangsi adusu khoi hai haiduna khinglakle maduda natana khudak aduda numidang wairamgi matawgum mamsinkhre aduga अखाक अराव की मखोलना मालेम थक थक निकले मधुगी मतुंग अकनबा नोंग हैथरकले तरोकलिबा बिकार अदुदा मंदिर अदुदा लाई खोइरंबा लाकपा मी पुनमक युम युमदा हनखिनबा अमदी नोंग चुलोइदबा मफमदा नोंग थुक्तना लेनरी अदुबु गोसिंदी मंदिर अदुगी मनुंग तमना चंगलकली गोसिन्ना तौरिबदो मंदिरगी अकोइबदा लेरिबा मयामना लोइना उरिबनी आसुमना गोसिन्ना आसुम चंगलकपदा मागी मसादा करीनु अमा तोरपगुम तरोकले मरुदा महागना मागी मखुता येंगलुबदा मागी मखुत अदो मुसिन मुसलकले नोंगसु अदत अखम लेतन चूरी अमदी खाकपा लावबसु लेप्ते तंजा अदुदा गोसनगी मसादा कनलबा नोंथांगी मैंगाने यैबदगी गोसिन पाइथोक्तुना ताखी मागी मतौ अदुदा मंदिर अदुदा लेरिबा मियाम अदो नोंग मरक अदुदा मागी मथवाई हिंगनबा युम जोंगनबा चेनरकले तंजा अदुदा गोसिन्दो ममितगी अमुबा मैखु कामथोक्लकलगा ममाय ममित मुसिन मुना लोंगना हौगलकले अदुगा लेपखटलकले गोसन की मतौ अदुदा मयामदो अमुक के हेना किनखिदुना लाव खोंदुना मंदिर अदुबु थादोक्तुना चेनखरे गोसन कनाबुसु हन्न येंगदना
मंदिर अदुगी मनुंगदा प्रप प्रप चंगसिल्लक्ली मदुदा मंदिर अदुगी लैपानबा मखोई खरगी मनुंगदा मखोई अनिना थिंगनबा होनखी अदुबु गोसिन्ना लैपानबा अनि अदो मकोक मकोक तु फायरगा जैसिन्नबदा त्रोबोट कायबगुम कायदुना लैमाइदा ईना पुंगांग ngang तारी मधु उबदा अतई लाइपानबा मखोई खरदी मफम मधु थादोक्तुना चेनख्री गोसन कनाबसु अकीब लेतना मंदिर अदुगी मयाई यमुनबा चंगसिल्लक्ली मंदिर अदुगी मयाई हेक चौबगा मचिंदा करी करीनो खरा मुरुम मुरुम सोलगा मखुतना अस्तर चंदुना थमलिबा लैमाई अदुदा बोप बोप थिंथनखी मरुदा लैमाई अदो पुंकाई कायरी मधुगी मतुंग गोसिन्ना मागी मखुतना अदु कनख्रबा लैमाई अदो होम होम लाउबा लेंगोई खोटोकपगुम खोटोकले अदुगा सफु अमा थेंगनरी सफु अदो गोसिन्ना तपना थांगलक्ले अदुगा हौना हौना खोंजल अनिद नोकली मासिदगी गोसिन्ना सफु अदुदा लेवा खरा सोलगा लैमाइदा थाददुना थुकाइखी मरुदा सफु अदुगी मनुंगदा कनागुम्बा अमगी कोकी सरु अमा यारोंखी मदुगी सरु अदो गोसिन्ना मंदिर अदुदा लेरंबा अंगांगबा फी अमना योमसिल्लगा मंदिर अरुदगी थोरक्ले मतम अदुदा नोंगसु अखाक अराव लोइनना हैथरक्लिबनी गोसिन्ना मंदिर अरुदगी थोरक्लगा सत्खिबादो मियोई अमना येंदुना लेहौखी सोमदा गोसिन्दु गम गम असुम चत्खिबना मागी लेखाय अदो यरोक्ले मतम अदुदा महाक चलंबदगी ज्ञान मांगदुना हैथरक्लगा लैमाइदा बोम लाउन तुखी मधुगी मतुंग ngahak leraka gosinda wakhal lakle महागना वाखल लाकददी मागी मनाक्ता अहन ओइरबा नुपा अमा फमदुना लेरमी अदुगा गोसिन्ना लौरक्पा मीगी मकोकी सरु अदो पाइदुना मुन्ना येंदुना लेरमी मरुदा गोसिन्ना इपु सरुदो अइमुदा पिरओ गोसिन्ना वांगालक्पा अदुदा अहन अदो गोसिन्दा सज्जिंगई मरुदा गोसिन खप्रेक खंगी मतमदुदा अहन अदुना सरु अदो गोसिन्दा पिरई गोसिन सरु अदो लोक्सिल्ले अदुगा फी अंगांगबा अदुदा किसल्लगा सत्खिनबा तौई मरुदा अहन अदुना गाइखो इबुंगो हाइना खामी मरुदा गोसिन्ना करी ओइरबनो हाइना हंगी मरुदा अहन अदुना नंगना पारिबा सरु अदो कनादा पीगदौरिबनो हाइना हंगी मरुदा गोसिन्ना मीदा पीननबा नत्ति लाइदा पीननबनी हाइना खुमलमलगा चननबा तौई मरुदा अहन अदुना फै फै अदुबु नंगी कानबा लौद्रिङैदा सरु अदो कैदौनुंदा पीरुगनुको नंगना कानबा लौबु वोक्लबा मतमदा सरु अदो पीयुको सरु अदो नंगना लाई अदुदा पीख्रबदी पीखिबा नुमित्तगी लाई अदो उररोय फरे फरे आई चटलगे असमना हायरमलगा अहल्लदो खुदक अदुदा मांख्रे मरुदा गुसिन्दो खंप्रेक खंदुना मेकअप खंथोक थुरई ngसाइदगी माना अहन अमा उरिबदो ममंग ओइरमले मरुदा महागना मख्वांगदे येप्लिबा मी मकोकी सरु अदो यावरिब्रा हाइना येंगी मदुमदी करिसु काइदना यारोंखी मासिदगी गोसन्दु मागी सन सेनफम अदुदा लागले माना यौसिल्लकपदा मनाउ नुपा अदुना ताचौ कदाइदा चलुरिबनो ख्वांगदे यालिबा मयोमदुना करिनो से येंगे से ऐ हाय नाइखोने हे याइबा से कैसु नत्ति नंग युमदा कारो अदुगने चाक चाथुरको ताचौदी कमाय तौबा हाय आइदी चारए इमानबीगिदा अदु नंग चलो नंग चाथुरको होय ताचौ अदुदी आई अमुक चलगे अदु ngसाइदगी नोंग मरक्सिदा कदाइदा लेउरिबनो हाइबा इमानबीगिदा लेरुई हायरेदना हिदाक लौबा चलुरिबनेमी चलो चलो हाय अदुगने इमादने आई ngasi हलअरोय हयेंग अयुक nganta लाकलगनी हायुको सानसिंगजिदी कमदौबा ताचौ सानसिंगसे आई खोयलमगे अदुगा आई अदुम चखगदबनिको होय ताचौ अदु आइदी ताचौ ngतौरिबसे इया यान यानिंगदेको हौजिकपु अंगांग अदु यामना ओरिबा ताचौना लाइगा सानरदना याइमा नंगाइना तौरिबसी करिनो खंगलब्रो हा इमागे मथ्वाई कन्ननबनिने खंगब्रो अदुगिसु मथक्ता अइखोइगी वारबा पुनसिबु नुंगाइनबनिने ताचौ सुदुना नुंगाइबा याबा नतिने आइदी हाइजरिबसिनी फतनुंगदा थोलकपदा ताचौगा नतना अइखोइसु वागदौरिबनी वाखल ताबियु आई चले ताचौ आइसु खंगिने याइमा अदुबु आइगी पुनसिसिना मांख्रबसु पोकपदगी नुंगाइबा मसक खंगलक्त्रिबा नखोइबु सोदन नुंगाइहल्लमखिनी आसमना खल्लगा गुसिन्दो
ꯈꯨꯟꯒꯤ ꯂꯧꯀꯣꯜ ꯑꯗꯨꯗ ꯂꯩꯍꯧꯈꯤ꯫ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ, ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯒꯣꯁꯤꯟ ꯉꯔꯥꯡ ꯃꯥꯅ ꯁꯣꯟꯈꯤꯕ ꯂꯩꯋꯥ ꯑꯗꯣ ꯃꯜꯂꯕ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨꯗ ꯃꯤ ꯈꯔꯣꯕ ꯑꯗꯣ ꯂꯥꯛꯂꯤ꯫ ꯃꯗꯨꯗ ꯒꯣꯁꯤꯟꯅ "ꯅꯍꯥꯛ ꯂꯥꯛꯂꯕ꯭ꯔꯥ ꯃꯤ ꯈꯔꯣꯕ? ꯐꯔꯦ, ꯑꯩꯒꯤ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯍꯥꯏꯕꯗꯣ ꯄꯨꯔꯛꯂꯕ꯭ꯔꯥ? ꯀꯗꯥꯏ? ꯑꯩꯉꯣꯟꯗ ꯄꯤꯔꯣ." "ꯉꯥꯏꯈꯣ, ꯄꯤꯕ ꯌꯥꯗ꯭ꯔꯤ ꯑꯃꯥꯏꯕ ꯄꯤꯀꯅꯥꯎ." "ꯑꯦ, ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ? ꯅꯪꯅ ꯑꯩꯉꯣꯟꯗ ꯆꯐꯨ ꯑꯗꯨ ꯊꯨꯒꯥꯏꯔꯕꯗꯤ ꯑꯩꯉꯣꯟꯗ ꯍꯤꯗꯥꯛ ꯑꯗꯨ ꯄꯤꯒꯅꯤ ꯍꯥꯏꯈꯤꯕꯗꯥꯏ? ꯑꯩꯒꯤ ꯏꯃꯥꯕꯨ ꯐꯍꯟꯒꯅꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ?" "ꯍꯥꯏꯈꯤ. ꯑꯗꯨꯕꯨ ꯆꯐꯨ ꯑꯗꯨꯗ ꯌꯥꯎꯔꯝꯂꯤꯕ ꯁꯔꯨ ꯃꯀꯣꯛ ꯑꯗꯣ ꯑꯩꯉꯣꯟꯗ ꯄꯤꯌꯨ. ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯍꯤꯗꯥꯛ ꯑꯁꯦ ꯄꯤꯕ ꯉꯝꯂꯣꯏ." "ꯍꯥꯏ ꯃꯤ ꯈꯔꯣꯕ, ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯤ ꯆꯐꯨ ꯑꯗꯨ ꯊꯨꯒꯥꯏꯌꯨ ꯑꯁꯤ ꯈꯛꯇꯃꯛ ꯍꯥꯏꯈꯤꯕꯅꯤ. ꯃꯗꯨꯗ ꯌꯥꯎꯔꯝꯕ ꯁꯔꯨ ꯃꯀꯣꯛ ꯑꯗꯣ ꯄꯤꯌꯨꯗꯤ ꯍꯥꯏꯈꯤꯗꯦꯗꯅ꯫ ꯑꯗꯨꯅ ꯑꯩꯗꯤ ꯁꯔꯨ ꯃꯀꯣꯛ ꯑꯁꯦ ꯄꯤꯔꯣꯏ. ꯅꯪꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯩꯅ ꯉꯥꯛꯂꯤ. ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥ ꯅꯪꯅ ꯉꯥꯛꯄ ꯇꯥꯕꯅꯤ ꯃꯤ ꯈꯔꯣꯕ." "ꯐꯩ, ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯩꯅ ꯉꯥꯛꯀꯅꯤ. ꯁꯦ, ꯅꯪꯒꯤ ꯍꯤꯗꯥꯛ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯀꯗꯥꯏ? ꯑꯩꯒꯤ ꯁꯔꯨ ꯃꯀꯣꯛ ꯑꯗꯨ ꯄꯤꯔꯛꯂꯣꯗꯅ." "ꯌꯥꯗ꯭ꯔꯤ, ꯌꯥꯗ꯭ꯔꯤ ꯃꯤ ꯈꯔꯣꯕ." "ꯏꯌꯥ, ꯀꯔꯤ ꯑꯃꯨꯛ ꯋꯥꯠꯂꯤꯕꯒꯦ ꯑꯃꯥꯏꯕ ꯄꯤꯀꯅꯥꯎ?" "ꯇꯥꯎ ꯃꯤ ꯈꯔꯣꯕ, ꯅꯪꯅ ꯍꯥꯏꯈꯤꯕꯗꯥꯏ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯍꯟꯒꯅꯤ ꯍꯥꯏꯗꯅ꯫ ꯃꯗꯨ ꯍꯥꯟꯅ ꯅꯨꯡꯉꯥꯏꯍꯟꯈ꯭ꯔꯣ. ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯅꯪꯒꯤ ꯁꯔꯨ ꯃꯀꯣꯛ ꯑꯁꯦ ꯄꯤꯒꯗꯧꯔꯤꯕꯅꯤ." "ꯏꯌꯥ, ꯆꯠꯆꯥ, ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯉꯥꯡ ꯃꯥꯅ ꯑꯩꯕꯨ ꯀꯌꯥꯗ ꯂꯥꯏꯅ ꯁꯤꯖꯤꯟꯅꯔꯤꯕ! ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟ, ꯅꯪꯒꯤ ꯊꯋꯥꯏ ꯌꯥꯇꯃꯥꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯪꯗ ꯂꯥꯛꯇꯨꯅ ꯃꯪꯇꯥꯛ ꯑꯣꯏꯅ ꯇꯥꯛꯂꯝꯕꯗꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯁꯤꯡꯈ꯭ꯔꯕꯅꯤꯗꯀꯣ." "ꯀꯔꯤꯅꯣ ꯃꯤ ꯈꯔꯣꯕ, ꯑꯩꯒꯤ ꯏꯃꯨꯡ ꯅꯨꯡꯉꯥꯏꯍꯜꯂꯨ ꯍꯥꯏꯔꯒ?" "ꯇꯥꯎ ꯑꯃꯥꯏꯕ ꯄꯤꯀꯅꯥꯎ, ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯏꯪꯈꯣꯜꯒꯤ ꯃꯆꯤꯟꯗ ꯍꯧꯔꯤꯕ ꯇꯥꯏꯔꯦꯟ ꯄꯥꯝꯕꯤ ꯑꯗꯨ ꯌꯥꯟꯊꯠꯂꯨ. ꯑꯗꯨꯒ ꯈꯨꯗꯨꯞ 10 ꯂꯨꯅ ꯇꯧꯊꯍꯜꯂꯨ. ꯃꯗꯨꯗ ꯀꯣꯔꯤꯒꯤ ꯆꯐꯨ ꯑꯃ ꯊꯦꯡꯅꯒꯅꯤ. ꯃꯗꯨꯒꯤ ꯆꯐꯨ ꯑꯗꯨꯗ ꯁꯅꯥ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯤꯕꯅꯤ." "ꯐꯔꯦ ꯃꯤ ꯈꯔꯣꯕ, ꯑꯩ ꯍꯌꯦꯡꯃꯛ ꯃꯐꯝ ꯑꯗꯨ ꯇꯧꯈꯥꯏꯗꯨꯅ ꯌꯦꯡꯒꯅꯤ. ꯃꯗꯨꯗ ꯂꯩꯔꯝꯂꯕꯗꯤ ꯅꯪꯒꯤ ꯁꯔꯨ ꯃꯀꯣꯛ ꯑꯁꯦ ꯄꯤꯒꯦ. ꯂꯩꯔꯝꯗ꯭ꯔꯒꯅ ꯇꯣꯛꯂꯦꯗꯅ꯫ ꯐꯔꯦ, ꯉꯁꯤꯒꯤ ꯅꯪ ꯍꯜꯂꯣ. ꯁꯦ, ꯌꯦꯟꯕꯥꯁꯦ ꯅꯪꯒꯤ ꯆꯥꯛꯊꯥꯛ ꯄꯤꯔꯕꯅꯤ ꯑꯩꯅ." ꯑꯁꯨꯝꯅ ꯒꯣꯁꯟꯅ ꯃꯤ ꯈꯔꯣꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯈꯨꯟꯖꯥꯁꯤꯡꯅ "ꯑꯁꯤꯗ ꯂꯩꯔꯦ, ꯆꯨꯝꯃꯦ ꯆꯨꯝꯃꯦ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯂꯥꯏ ꯁꯥꯟꯅꯕ ꯑꯉꯥꯡꯅꯤ, ꯍꯥꯠꯂꯣ ꯍꯥꯠꯂꯣ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯤ꯫ ꯒꯣꯁꯤꯟꯁꯨ ꯄꯥꯈꯠꯇꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯕꯗ ꯀꯦꯟꯗꯜ ꯑꯗꯣ ꯇꯨꯗꯨꯅ ꯃꯜꯂꯕ ꯂꯧꯇꯥꯡꯁꯪ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯩꯃꯥꯏꯗ ꯊꯥꯔꯤꯕ ꯆꯔꯨ ꯑꯗꯨꯗ ꯃꯩ ꯋꯥꯏꯕꯗꯒꯤ ꯃꯩ ꯆꯥꯈꯠꯂꯛꯂꯤ꯫ ꯃꯗꯨꯗ ꯒꯣꯁꯤꯟꯗꯣ ꯍꯦꯟꯅ ꯄꯥꯈꯠꯇꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯃꯝꯕ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯃꯥꯕꯨ ꯇꯥꯟꯅꯕ ꯂꯦꯞꯂꯝꯗꯦ꯫ ꯒꯣꯁꯤꯟꯅ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝ ꯈꯨꯜꯂꯒ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯂꯪꯉꯛꯄꯗ ꯂꯩꯇꯨꯝ ꯑꯗꯨꯅ ꯄꯥꯟꯕ ꯃꯤꯁꯤꯡ ꯕꯣꯝ ꯕꯣꯝ ꯇꯨꯗꯨꯅ ꯋꯥꯟꯊꯔꯛꯄꯗꯒꯤ ꯒꯣꯁꯟꯕꯨ ꯇꯥꯟꯅꯔꯤꯕꯁꯤꯡ ꯑꯗꯣ ꯀꯤꯕꯗꯒꯤ ꯇꯥꯟꯅꯔꯛꯇ꯭ꯔꯦ꯫ ꯒꯣꯁꯟꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯇꯥꯟꯅꯈꯤꯕ ꯑꯗꯣ ꯉꯁꯥꯏ ꯒꯣꯁꯟꯅ ꯃꯟꯗꯤꯔꯗꯒꯤ ꯁꯔꯨ ꯃꯀꯣꯛ ꯄꯨꯗꯨꯅ ꯊꯣꯛꯂꯛꯄꯗ ꯌꯦꯡꯍꯧꯕ ꯃꯤꯁꯛ ꯑꯗꯨꯅ ꯒꯣꯁꯟꯕꯨ ꯃꯌꯥꯝꯅ ꯇꯥꯟꯅꯈꯤꯕ ꯑꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯑꯃꯗꯤ ꯃꯍꯥꯛꯅ ꯍꯥꯏꯕꯗꯤ ꯒꯣꯁꯤꯟꯅ ꯃꯩ ꯊꯥꯔꯝꯂꯕ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯒꯣꯁꯟꯅ ꯍꯨꯟꯗꯣꯛꯂꯝꯂꯕ ꯁꯔꯨ ꯃꯀꯣꯛ ꯑꯗꯣ ꯂꯧꯁꯤꯟꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯁꯣꯝꯗ ꯒꯣꯁꯤꯟꯗꯣ ꯌꯨꯝꯂꯣꯝꯗ ꯇꯨꯃꯤꯟꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯃꯥꯕꯨ ꯀꯧꯔꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯙꯅꯦ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ "ꯇꯥꯆꯧ ꯍꯜꯂꯛꯂꯕ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯒꯣꯁꯤꯟꯅ "ꯍꯥꯏ, ꯁꯦ, ꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯏꯃꯥꯗ ꯄꯤꯊꯣꯛꯎ. ꯁꯣꯏꯗꯅ ꯐꯒꯅꯤ. ꯑꯗꯨꯒ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯈꯣꯏ ꯏꯪꯈꯣꯜꯒꯤ ꯇꯥꯏꯔꯦꯟꯁꯦ ꯌꯥꯟꯊꯠꯂꯒ ꯈꯨꯗꯨꯞ 10 ꯂꯨꯅ ꯇꯧ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯗꯣ ꯒꯣꯁꯤꯟꯒꯤ ꯌꯨꯝꯗ ꯊꯣꯝꯖꯤꯜꯂꯛꯂꯤꯕꯗꯣ ꯃꯗꯨ ꯎꯕꯗꯒꯤ ꯒꯣꯁꯤꯟꯗꯣ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯨꯟ ꯃꯤꯌꯥꯝꯅ ꯒꯣꯁꯤꯟꯒꯤ ꯏꯃꯨꯡꯕꯨ ꯃꯩ ꯊꯥꯅꯅꯕ ꯂꯥꯎꯅꯔꯛꯏ꯫ ꯃꯗꯨꯗ ꯑꯍꯟ ꯈꯔꯅ "ꯒꯣꯁꯤꯟꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯒ ꯌꯨꯝ ꯃꯩ ꯊꯥꯕ ꯍꯥꯏꯕꯗꯣ ꯍꯧꯅꯗꯦ. ꯒꯣꯁꯤꯟꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯌꯨꯝꯗ ꯇꯥꯏꯅꯕ ꯍꯧꯅꯗꯦ. ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯥꯕꯨ ꯐꯪꯅꯅꯕ ꯊꯤꯕꯅ ꯃꯗꯨꯅ ꯑꯐꯕ ꯑꯣꯏꯒꯅꯤ" ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯨ ꯈꯥꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝꯗꯣ ꯉꯥꯡꯗꯨꯅ ꯍꯟꯅꯈ꯭ꯔꯦ꯫ ꯃꯗꯨꯗ ꯒꯣꯁꯤꯟꯒꯤ ꯃꯥꯝꯃ ꯈꯣꯃꯩꯅ "ꯙꯦꯅꯦ, ꯅꯪꯒꯤ ꯇꯥꯆꯧꯗꯤ ꯌꯨꯝꯁꯤꯗ ꯁꯨꯍꯟ ꯍꯜꯂꯛꯇꯕ ꯀꯌꯥꯝ ꯀꯨꯏꯔꯦ?" "ꯃꯥꯃꯥ, ꯍꯧꯖꯤꯛ ꯂꯥꯛꯑꯝꯃꯦ." "ꯍꯥꯏ,
ꯋꯥꯗꯨ ꯇꯨꯃꯤꯟꯅ ꯍꯥꯏꯌꯨꯅꯦ ꯂꯥꯎ ꯂꯥꯎ ꯏꯃꯨꯡ ꯆꯪꯁꯤ ꯂꯥꯎ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯅꯌꯥꯝꯕꯅ ꯀꯔꯤ ꯍꯥꯏꯔꯝꯃꯤ ꯃꯥꯃ ꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯏꯃꯥꯗ ꯄꯤꯊꯣꯛꯎ ꯁꯣꯏꯗꯅ ꯐꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯇꯥꯏꯔꯦꯟ ꯌꯥꯟꯊꯠꯂꯨꯁꯨ ꯍꯥꯏꯔꯝꯃꯤ ꯑꯣ ꯐꯔꯦ ꯍꯤꯗꯥꯛꯁꯦ ꯅꯪꯒꯤ ꯏꯃꯥꯗ ꯄꯤꯊꯛꯂꯨꯔꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯇꯤꯂꯣꯇꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯗ ꯇꯤꯂꯣꯇꯃꯥꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯂꯥꯡꯅꯈꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯈꯣꯃꯩꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯃꯥ ꯒꯨꯁꯟꯗꯣ ꯌꯨꯝꯗ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯃꯌꯥꯝꯅ ꯊꯤꯕꯤꯕꯅꯤꯗ ꯑꯗ ꯒꯨꯁꯟꯗꯣ ꯏꯝꯐꯥꯜꯗ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯅ ꯄꯥꯎ ꯄꯤꯔꯝꯕꯅꯤꯗ ꯁꯦ ꯍꯤꯗꯥꯛꯁꯦ ꯊꯛꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯃꯩꯅ ꯇꯤꯂꯣꯇꯃꯥꯗ ꯒꯨꯁꯟꯅ ꯄꯤꯔꯝꯕ ꯍꯤꯗꯥꯛ ꯑꯗꯣ ꯄꯤꯊꯛꯈꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯃ ꯃꯤꯇꯤꯡ ꯇꯧꯔꯤ ꯃꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯅ ꯒꯨꯁꯟꯕꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯍꯥꯏꯅ ꯌꯥꯅꯈꯤ ꯑꯁꯨꯝꯅ ꯒꯣꯁꯟ ꯈꯨꯜ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯍꯥꯛ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯁꯤꯖꯟ 2 ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯊꯣꯛꯆꯔꯛꯂꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯔꯣꯏꯕꯗ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ